ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯅꯝꯊꯥꯕꯝ ꯃꯣꯅꯤꯀꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯀꯦꯇꯨꯀꯤ ꯏꯁꯤꯁꯤꯅ ꯇꯨꯝꯂꯝꯕꯗꯒꯤ ꯈꯪꯍꯧꯗꯅ ꯃꯔꯣꯟ ꯃꯔꯤ ꯏꯐꯥꯏ ꯐꯥꯏꯅ ꯃꯈꯨꯠ ꯃꯁꯥ ꯇꯧꯗꯨꯅ ꯁꯣꯏꯔꯣꯜ ꯂꯣꯜꯂꯛꯂꯝꯃꯤ꯫ ꯃꯥꯅꯤ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯕꯗꯨꯅꯤ, ꯌꯥꯝ ꯄꯛꯇꯕꯅꯤ ꯌꯥꯝ ꯄꯛꯇꯕꯅꯤ꯫ ꯀꯦꯇꯨꯀꯤ ꯃꯥꯅ ꯁꯣꯏꯔꯣꯜ ꯂꯣꯜꯂꯤꯕꯗꯨ ꯃꯥꯒꯤ ꯅꯥꯀꯟꯗ ꯎꯏꯔꯨꯝ ꯇꯨꯝꯊꯔꯨꯕꯇꯪ ꯉꯥꯏꯔꯤꯕꯤ ꯃꯆꯥꯅꯨꯄꯤ ꯅꯤꯡꯉꯣꯜꯅ ꯇꯥꯔꯗꯨꯅ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯥꯅ ꯇꯧꯔꯤꯁꯤꯅ? ꯑꯁꯤ ꯍꯥꯏꯅ ꯃꯃꯥꯒꯤ ꯃꯁꯥꯗꯨ ꯅꯣꯝꯗꯨꯅ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯇꯥꯕ꯭ꯔꯣ ꯏꯃꯥ? ꯃꯆꯥꯅꯨꯄꯤꯅ ꯍꯧꯗꯣꯛꯂꯤꯕꯗꯨ ꯇꯥꯗꯦ ꯀꯦꯇꯨꯀꯤ ꯁꯛꯐꯝꯒꯗꯣ ꯁꯨꯛꯂꯞ ꯇꯧꯅ꯫ ꯑꯩꯗꯤ ꯍꯩꯅꯗꯦ, ꯃꯣꯏꯒꯤ ꯃꯅꯤ ꯃꯃꯧꯗꯣ ꯌꯥꯝ ꯍꯩꯅꯗꯦ ꯍꯥꯏꯕꯁꯦ꯫ ꯑꯗꯨꯅ ꯍꯤꯒꯥꯏꯋꯥ ꯇꯧꯁꯤꯟꯁꯤ, ꯍꯤꯒꯥꯏꯋꯥ ꯃꯗꯨꯗ ꯃꯣꯏꯒꯤ ꯃꯅꯤ ꯃꯃꯧꯗꯣ ꯀꯌꯥꯝ ꯅꯨꯡꯁꯤꯅ ꯌꯦꯡꯁꯤ꯫ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯥꯁꯤꯕꯨ ꯉꯥꯎꯔꯕ ꯇꯧꯏꯁꯤꯕꯣ? ꯍꯣꯏ ꯏꯃꯥꯎ! ꯑꯁꯤ ꯍꯥꯏꯅ ꯅꯤꯡꯉꯣꯜ ꯃꯃꯥꯒꯤ ꯃꯁꯥꯗꯣ ꯀꯟꯅ ꯍꯦꯛ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯏ꯫ ꯑꯁꯨꯝꯅ ꯇꯧꯔꯕꯗ ꯀꯦꯇꯨꯀꯤ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯀꯅꯥꯒꯤ ꯀꯔꯤ ꯇꯧꯔꯦꯕ? ꯀꯅꯥꯒꯤ ꯏꯃꯨꯡ ꯈꯠꯅꯔꯒꯦ? ꯀꯅꯥꯒꯤ ꯃꯅꯤ ꯃꯧ ꯐꯨꯅꯔꯒꯦꯕ? ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ꯫ ꯑꯁ ꯑꯍꯤꯡꯁꯤꯗ ꯉꯥꯎꯔꯛꯑꯅꯨ ꯏꯃꯥ, ꯋꯥꯈꯜ ꯑꯝꯇ ꯇꯥꯎꯁꯤ꯫ ꯍꯧꯖꯤꯛꯁꯤꯕꯨ ꯑꯍꯤꯡꯂꯣ? ꯍꯣ ꯃꯥꯅꯦ ꯍꯧꯖꯤꯛꯁꯦ ꯑꯍꯤꯡꯅꯤ, ꯑꯍꯤꯡ꯫ ꯋꯥꯈꯜ ꯑꯝꯇ ꯇꯥꯕꯤꯌꯨ ꯏꯃꯥ꯫ ꯇꯥꯏꯕꯪꯗ ꯃꯤꯋꯥ ꯉꯥꯡꯅꯕꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯅ ꯃꯪꯗ ꯐꯥꯎꯕ ꯁꯣꯏꯔꯣꯜ ꯂꯣꯜꯂꯒ ꯃꯤꯋꯥ ꯉꯥꯡꯅ ꯈꯜꯂꯦꯅꯤ ꯏꯃꯥꯗꯤ꯫ ꯄꯥꯝꯖꯈ꯭ꯔꯕ ꯃꯤꯋꯥ ꯉꯥꯡꯕꯁꯦ꯫ ꯉꯥꯏꯍꯥꯛꯇ ꯇꯨꯝꯒꯦ ꯇꯧꯕꯁꯦ ꯇꯨꯝꯐꯝꯒ ꯈꯪꯗꯦꯕ꯫ ꯏꯃꯥ ꯍꯧꯗꯣꯛꯎꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯑꯩ ꯑꯣꯏꯅ ꯃꯤꯠꯀ ꯁꯤꯡꯈ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯀꯩꯗꯧꯕꯒꯤ ꯅꯪꯗꯤ ꯑꯩ ꯍꯧꯗꯣꯔꯛꯏꯕ? ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯍꯧꯗꯣꯛꯄꯤꯔꯛꯑꯣ ꯍꯥꯏꯒꯦ? ꯑꯍꯤꯡꯁꯤꯗ ꯇꯨꯝꯒꯦꯗꯤ ꯍꯥꯏꯗ꯭ꯔꯗꯅ ꯃꯤꯅ ꯇꯨꯝꯕ ꯄꯥꯟꯅꯔꯒ ꯂꯩꯔꯤꯕꯗꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ? ꯅꯪꯅ ꯍꯧꯗꯣꯔꯛꯇꯅ ꯃꯁꯤ ꯁꯛꯇꯥ ꯑꯁꯤꯗꯤ ꯃꯤ ꯃꯅꯤ ꯃꯃꯧ ꯑꯗꯨꯗ ꯍꯤꯒꯥꯏꯋꯥ ꯇꯧꯁꯤꯜꯂꯝꯗꯥꯏꯁꯤꯗ ꯃꯪꯒ ꯄꯨꯡꯆꯥꯏ ꯆꯥꯏꯔꯤꯅꯦꯁꯦ꯫ ꯌꯥꯏꯍꯤ ꯏꯃꯥ ꯅꯪꯁꯦ꯫ ꯃꯤꯋꯥ ꯉꯥꯡꯕ, ꯃꯤꯉꯣꯟꯗ ꯍꯤꯒꯥꯏꯋꯥ ꯇꯧꯕ ꯄꯥꯝꯖꯕꯒꯤ ꯆꯥꯡꯁꯦ ꯅꯃꯪꯗꯐꯥꯎ ꯍꯦꯛ ꯂꯦꯝꯅ ꯊꯥꯗꯦꯍꯦ꯫ ꯅꯊꯧꯔꯣ ꯀꯨꯁꯤꯅꯤ꯫ ꯍꯟꯗꯛꯃꯨꯛꯀꯗꯤ ꯑꯩꯕꯨ ꯍꯧꯗꯣꯔꯛꯀꯅꯨꯀꯣ, ꯅꯪꯒꯤ ꯇꯨꯝꯐꯝ ꯊꯣꯛꯄ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯇꯨꯝꯃꯨ꯫ ꯍꯧꯗꯣꯔꯛꯑꯔꯣꯏ ꯍꯧꯗꯣꯛꯂꯨꯕ ꯑꯩꯅ ꯂꯥꯜꯂꯦ꯫ ꯄꯦꯟꯅ ꯅꯃꯪꯗꯨꯗ ꯃꯤꯋꯥ ꯉꯥꯡꯅꯖꯔꯣ꯫ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯇꯨꯝꯃꯒꯦ, ꯃꯪ ꯃꯈꯥ ꯆꯠꯊꯒꯦ, ꯌꯦꯜꯂꯛꯂꯅꯨ ꯍꯟꯗꯛꯇꯤ ꯑꯩꯉꯣꯟꯗ꯫ ꯑꯁꯤ ꯍꯥꯏꯅ ꯀꯦꯇꯨꯀꯤ ꯐꯩꯖꯨꯞ ꯆꯤꯡꯈꯠꯇꯨꯅ ꯐꯛꯂꯥꯡꯂꯣꯝꯗ ꯃꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯇꯨꯝꯈꯤ꯫ ꯃꯤꯋꯥ ꯉꯥꯡꯕ ꯄꯥꯝꯕ, ꯍꯤꯒꯥꯏꯋꯥ ꯉꯥꯡꯕ ꯄꯥꯝꯖꯕꯁꯤꯕꯨ ꯀꯔꯝꯕ ꯃꯤ ꯃꯈꯜꯅꯣ ꯁꯤꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯉꯣꯜꯁꯨ ꯇꯨꯝꯕ ꯊꯦꯝꯗꯨꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯀꯦꯇꯨꯀꯤ ꯑꯁꯤ ꯈꯨꯜ ꯂꯩꯀꯥꯏ ꯀꯣꯏꯗꯨꯅ ꯃꯤꯋꯥ ꯉꯥꯡꯕ ꯌꯥꯝ ꯄꯥꯝꯖꯕꯤ ꯅꯨꯄꯤ ꯃꯈꯜ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯃꯤꯋꯥ ꯉꯥꯡꯕ ꯄꯥꯝꯖꯕꯒꯤ ꯆꯥꯡꯗ ꯀꯅꯥꯒꯤ ꯃꯥꯂꯦꯝ ꯄꯨꯝꯕꯒꯤ ꯃꯤꯋꯥꯅꯤ ꯃꯥꯅ ꯄꯨꯊꯣꯛꯇꯨꯅ ꯉꯥꯡꯂꯤꯕ꯫ ꯀꯦꯇꯨꯀꯤꯅ ꯑꯁꯨꯝꯅ ꯈꯨꯜ ꯂꯩꯀꯥꯏ ꯀꯣꯏꯗꯨꯅ ꯋꯥꯔꯦꯝ ꯁꯨꯕ ꯃꯤꯋꯥ ꯉꯥꯡꯅꯕꯁꯤ ꯃꯆꯥꯁꯤꯡꯅꯗꯤ ꯌꯥꯝꯅ ꯄꯥꯝꯖꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯆꯥꯁꯤꯡꯅ ꯀꯦꯇꯨꯀꯤꯗ ꯑꯁꯨꯝꯅ ꯇꯧꯒꯅꯨ, ꯃꯤꯒꯤ ꯃꯃꯥꯡꯗ ꯃꯈꯣꯏ ꯏꯀꯥꯏ ꯍꯥꯏꯅ ꯍꯥꯏꯔꯕꯁꯨ ꯀꯦꯇꯨꯀꯤ ꯃꯥꯅ ꯃꯆꯥꯁꯤꯡꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯁꯨ ꯇꯥꯗ ꯃꯥꯒꯤ ꯍꯩꯅꯕꯤ ꯑꯣꯏꯔꯤꯕ ꯃꯤꯋꯥ ꯉꯥꯡꯕ ꯈꯨꯜ ꯂꯩꯀꯥꯏ ꯀꯣꯏꯕꯗꯨ ꯁꯨꯛꯇꯣꯛ ꯇꯣꯛꯂꯝꯗꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯀꯦꯇꯨꯀꯤ ꯀ꯭ꯋꯥ ꯃꯇꯞ ꯑꯃ ꯆꯥꯗꯨꯅ ꯀ꯭ꯋꯥ ꯃꯇꯞ ꯑꯃꯁꯨ ꯆꯥꯁꯤꯜꯂꯕꯅꯤꯅ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯪꯅꯅꯕ ꯇꯣꯝꯕꯤ ꯅꯧꯈꯣꯏꯗ ꯃꯤꯋꯥ ꯉꯥꯏꯍꯥꯛꯇ ꯉꯥꯡꯅꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯅ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯕꯦꯝꯃ, ꯊꯣꯏꯕꯤ, ꯆꯥꯛꯇꯨ ꯁꯠ ꯂꯣꯏꯁꯤꯜꯂꯝꯃꯨ꯫ ꯏꯃꯥꯅꯦ ꯀꯨꯏꯔꯣꯏ, ꯅꯗꯣꯝꯆꯥ ꯇꯣꯝꯕꯤ ꯅꯧꯈꯣꯏ ꯐꯥꯎꯗ ꯐꯠ ꯉꯥꯏꯍꯥꯛꯇ ꯆꯠꯂꯨꯈꯤꯒꯦ꯫ ꯅꯤꯡꯉꯣꯜ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯕ ꯊꯣꯔꯛꯇꯨꯅ ꯌꯥꯔꯦ ꯏꯃꯥ ꯆꯠꯈ꯭ꯔꯅꯨ, ꯆꯥꯛ ꯂꯣꯏꯗꯧꯔꯕꯅꯤ꯫ ꯏꯃꯥꯒꯤꯅꯦ ꯃꯤꯋꯥ ꯉꯥꯡꯅꯍꯧꯗ꯭ꯔꯕꯗꯤ ꯆꯥꯛ ꯆꯥꯕ ꯌꯥꯗꯕꯒꯤ ꯃꯑꯣꯡꯗꯣ ꯇꯧꯔꯛꯑꯅꯨꯀꯣ꯫ ꯀꯔꯤꯅꯣ ꯅꯪꯅ ꯀꯔꯤ ꯈꯪꯗꯗꯅ? ꯑꯩꯕꯨ ꯃꯤꯋꯥ ꯌꯥꯝꯅ ꯉꯥꯡꯅꯕ ꯃꯤꯗꯧꯅ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯉꯥꯏꯍꯥꯛ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯕ ꯑꯣꯏꯅ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ꯫ ꯆꯥꯛꯇꯨ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯝꯃꯨ, ꯀꯨꯏꯔꯣꯏ, ꯉꯥꯏꯍꯥꯛ ꯈꯛꯇꯅꯤ꯫ ꯆꯠꯈ꯭ꯔꯅꯨ ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯀꯨꯏꯔꯣꯏ ꯍꯥꯏ ꯋꯥꯅꯤ, ꯉꯥꯏꯍꯥꯛꯇꯪꯅꯤ ꯃꯁꯤꯗꯤꯕ꯫ ꯑꯩꯗ ꯄꯥꯟꯅꯕꯗ ꯃꯊꯧ ꯑꯃ ꯍꯦꯛ ꯑꯣꯏ꯫ ꯄꯥꯟꯅꯗꯕ ꯌꯥꯗꯕ꯫ ꯏꯃꯥꯅ ꯃꯤꯒꯤ ꯃꯤꯋꯥ ꯉꯥꯡꯅꯔꯨꯕꯒꯤ ꯅꯨꯃꯤꯠꯀꯥꯡꯗ ꯌꯨꯝꯁꯤꯗ ꯃꯤꯅ ꯋꯥꯐꯪꯅꯕ ꯂꯥꯛꯄꯗꯣ ꯑꯩꯈꯣꯏꯗꯤ ꯈꯨꯜ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯏꯀꯥꯏꯌꯦ꯫ ꯑꯗꯨꯅ ꯑꯩꯅ ꯏꯃꯥꯕꯨ ꯄꯥꯟꯅꯔꯤꯕꯁꯤ ꯐꯅꯁꯨ ꯑꯍꯜ ꯑꯣꯏꯔꯦ, ꯈꯤꯇꯁꯨ ꯂꯦꯝꯅ ꯂꯩꯒꯦꯗꯤ꯫ ꯏꯃꯥ ꯁꯥꯕꯤ, ꯅꯪꯗꯨꯝꯅꯦ ꯑꯩ ꯄꯥꯟꯅꯔꯒ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯅꯌꯨꯝ ꯄꯥꯟꯅꯕ ꯇꯧ꯫
ꯀꯔꯤ ꯀꯥꯟꯅꯗꯕꯗ ꯑꯍꯜ ꯂꯃꯟ ꯍꯦꯛ ꯁꯥꯔꯗꯅ ꯍꯩꯅꯨ ꯇꯔꯦꯡꯁꯤꯗꯤ ꯑꯁꯤ ꯍꯥꯏꯅ ꯀꯦꯇꯨꯀꯤ ꯃꯆꯥꯅꯨꯄꯤꯅ ꯆꯠꯈ꯭ꯔꯅꯨ ꯍꯥꯏꯔꯤꯕꯗꯨ ꯇꯥꯁꯤꯟꯅꯗ ꯑꯗꯨꯃꯛ ꯃꯥꯒꯤ ꯊꯣꯛꯄ ꯉꯥꯡꯂꯝꯂꯒ ꯆꯠꯈꯤ ꯑꯁꯨꯝꯅ ꯀꯦꯇꯨꯀꯤ ꯃꯥꯒ ꯌꯥꯝ ꯆꯥꯟꯅꯖꯕꯤ ꯇꯣꯝꯕꯤꯅꯧ ꯍꯣꯏ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯇꯣꯝꯕꯤꯅꯧ ꯀꯦꯇꯨꯀꯤ ꯎꯕꯗ ꯍꯩꯃ ꯏꯆꯦ ꯀꯦꯇꯨꯀꯤ ꯑꯌꯨꯛꯁꯤꯗ ꯀ꯭ꯋꯥ ꯃꯇꯞ ꯑꯃ ꯄꯩꯔꯒ ꯂꯥꯛꯄꯤꯔꯤꯕꯁꯤꯕꯨ ꯆꯥꯛ ꯏꯁꯤꯡꯒ ꯎꯅꯕꯤꯔꯕꯔꯣ ꯀꯗꯥꯏꯗꯒꯤꯅꯣꯗ ꯆꯥꯛꯀ ꯆꯥꯗ꯭ꯔꯤ ꯆꯥꯛ ꯆꯥꯗ꯭ꯔꯁꯨ ꯀ꯭ꯋꯥ ꯃꯇꯞ ꯑꯃ ꯆꯥꯍꯧꯗ꯭ꯔꯕꯗꯤ ꯆꯤꯜ ꯂꯩꯁꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯁꯨꯝ ꯆꯥꯔꯤꯕꯅꯤ ꯑꯁꯤ ꯍꯥꯏꯅ ꯁꯨꯃꯥꯡꯗ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯍꯤꯞꯂꯤꯕꯤ ꯇꯣꯝꯕꯤꯅꯧꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯐꯝꯊꯔꯛꯂꯝꯃꯤ ꯇꯣꯝꯕꯤꯅꯧ ꯅꯪꯕꯨ ꯄꯥꯎ ꯑꯃ ꯇꯥꯔꯕꯣ ꯀꯔꯤ ꯄꯥꯎꯅꯣ ꯏꯆꯦ ꯍꯣꯏ ꯑꯩꯈꯣꯏ ꯃꯅꯤꯡꯂꯣꯝꯒꯤ ꯏꯆꯦ ꯃꯦꯝꯇꯣꯟꯒꯤꯅꯦ ꯃꯆꯥꯅꯨꯄꯤ ꯆꯥꯎꯕꯤꯗꯣ ꯃꯄꯥꯝꯗ ꯍꯜꯂꯛꯑꯒ ꯂꯩꯔꯦ ꯏ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ ꯑꯣ ꯀꯔꯤꯒꯤ ꯑꯣꯏꯅꯤ ꯃꯋꯥꯒ ꯈꯠꯅꯗꯅ ꯍꯜꯂꯛꯂꯒ ꯂꯩꯔꯤꯕꯅꯤꯗꯅ ꯑꯗꯨꯒꯤ ꯅꯠꯇ꯭ꯔꯗꯤ ꯀꯔꯤꯒꯤꯕꯨ ꯑꯣꯏꯔꯨꯅꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯟꯅꯔꯝꯃꯣꯏꯌꯦ ꯃꯗꯨꯒꯤ ꯆꯥꯎꯕꯤꯗꯣ ꯑꯉꯥꯡ ꯃꯇꯤꯛ ꯅꯠꯇꯅ ꯃꯆꯤꯟ ꯌꯥꯝ ꯀꯟꯕꯅꯤ ꯊꯥꯏꯅ ꯂꯩꯁꯥꯔꯤꯉꯩ ꯃꯌꯨꯝꯗ ꯃꯥꯅ ꯉꯝꯕꯗꯣ ꯅꯨꯄꯥ ꯃꯌꯨꯝꯗꯗꯤ ꯌꯥꯔꯝꯃꯔꯣꯏ ꯑꯗꯨꯅ ꯆꯟꯅꯗꯗꯅ ꯍꯜꯂꯛꯏꯅꯤ ꯑꯩꯗꯤ ꯅꯍꯥꯟꯅ ꯈꯪꯂꯕꯅꯤ ꯃꯗꯨꯒꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯧ ꯑꯣꯏꯔꯀꯥꯟꯗ ꯀꯩꯁꯨꯝ ꯆꯟꯅꯔꯣꯏꯌꯦꯁꯤ ꯑꯩꯅ ꯈꯟꯕꯒ ꯇꯧꯕꯒ ꯍꯧꯖꯤꯛꯇꯤ ꯃꯄꯥꯝꯗ ꯍꯜꯂꯛꯂꯒ ꯂꯩꯔꯦꯗꯅ ꯏꯁ ꯂꯨꯍꯣꯡꯈꯤꯕꯗꯤ ꯆꯍꯤ ꯐꯥꯎ ꯐꯥꯗ꯭ꯔꯤ ꯑꯣꯟꯊꯣꯛꯅ ꯊꯨꯅ ꯍꯜꯂꯛꯏꯗꯀꯣ ꯃꯥꯗꯤ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯂꯨꯍꯣꯡꯕ ꯆꯍꯤ ꯐꯥꯗ꯭ꯔꯕꯁꯨ ꯆꯟꯅꯗ꯭ꯔꯕꯅꯤꯅ ꯍꯜꯂꯛꯑꯦꯗꯅ ꯊꯥꯏꯅ ꯏꯆꯦ ꯃꯦꯝꯇꯣꯟꯅ ꯑꯣꯛꯇꯣꯏꯕ ꯑꯩꯉꯣꯟꯗ ꯃꯆꯥꯅꯨꯄꯤꯗꯣ ꯅꯨꯄꯥ ꯃꯌꯨꯝꯗ ꯃꯅꯦ ꯃꯀꯨꯅ ꯌꯥꯝ ꯂꯨꯅ ꯇꯧꯋꯤ ꯃꯣꯏꯒꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯅꯣꯝꯕ ꯀꯟꯕꯗ ꯃꯃꯤꯡ ꯆꯠꯂꯤ ꯀꯥꯏꯗꯅ ꯍꯥꯏꯔꯛꯏ ꯄꯣꯠ ꯃꯆꯥꯅꯨꯄꯤꯗꯨꯅ ꯌꯥꯝ ꯐꯕꯒꯤꯔꯕ ꯍꯜꯂꯛꯄꯤ ꯃꯤꯡꯊꯣꯜ ꯐꯪꯂꯒ ꯂꯩꯔꯤꯗꯣ ꯇꯧꯕꯅꯤ ꯃꯥꯒꯤ ꯃꯦꯝꯇꯣꯟ ꯍꯥꯏꯕꯤꯗꯣ ꯃꯆꯥ ꯌꯥꯝ ꯊꯥꯒꯠꯆꯕꯅꯦꯕ ꯐꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯊꯥꯒꯠꯈꯤꯕꯁꯤꯡꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥ ꯃꯌꯥ ꯀꯨꯝꯂꯝꯃꯅꯤ ꯀꯨꯝꯂꯝꯂꯅꯤ ꯀꯂꯛ ꯍꯦꯛ ꯄꯦꯜꯂꯤ ꯃꯆꯥ ꯌꯥꯝ ꯊꯥꯒꯠꯄꯗꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯤꯗꯣ ꯕꯦꯝꯃ ꯃꯥꯒꯤ ꯆꯥꯎꯕꯤ ꯍꯥꯏꯕꯤꯗꯣ ꯃꯄꯥꯝꯗ ꯍꯜꯂꯛꯂꯒ ꯂꯩꯔꯦ ꯀꯥꯏꯅ ꯀꯥꯏꯕ ꯖꯥꯠ ꯅꯠꯇꯦ ꯁꯣꯔꯣꯛ ꯂꯝꯖꯥꯎꯗꯣ ꯀꯣꯏꯆꯥ ꯆꯥꯗꯅ ꯑꯗꯨꯝ ꯍꯦꯛ ꯂꯩ ꯑꯩꯗꯤꯅꯦ ꯃꯥ ꯎꯕꯗ ꯃꯤꯠꯁꯦ ꯅꯥꯕꯅ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯗꯤ ꯏꯆꯦ ꯃꯦꯝꯇꯣꯟ ꯃꯥꯁꯨ ꯃꯆꯥꯅꯨꯄꯤꯗꯣ ꯍꯜꯂꯛꯂꯒ ꯂꯩꯔꯦ ꯍꯥꯏꯔꯕꯗꯤ ꯃꯥꯅ ꯃꯆꯥꯗꯣ ꯃꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯍꯜꯂꯨꯔꯅꯨꯗꯅ ꯑꯗꯨꯗꯤ ꯅꯠꯇꯦ ꯃꯆꯥꯅꯨꯄꯤꯗꯣ ꯀꯣꯏꯊꯥ ꯊꯥꯗꯣꯛꯂꯒ ꯑꯗꯨꯝ ꯊꯝꯃꯤ ꯍꯥꯏ ꯋꯥꯅꯤ ꯍꯣ ꯍꯜꯂꯛꯄꯤ ꯑꯣꯏꯔꯒ ꯂꯩꯔꯕꯅꯤꯅ ꯑꯃꯨꯛ ꯃꯌꯨꯝ ꯄꯥꯟꯅꯕ ꯀꯅꯥꯒꯤ ꯄꯥꯈꯪ ꯑꯄꯪꯕ ꯐꯥꯕ ꯌꯥꯕ ꯂꯩꯌꯦꯗꯅ ꯀꯣꯏꯊꯤ ꯊꯤꯔꯤꯕ ꯑꯣꯏꯔꯤꯅꯤ ꯑꯣꯏꯔꯝꯒꯅꯤꯌꯦ ꯑꯗꯨꯒꯤ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯍꯜꯂꯛꯄꯤ ꯃꯥꯅ ꯂꯝꯕꯤ ꯂꯝꯖꯥꯎꯗꯣ ꯀꯣꯏꯆꯠ ꯆꯠꯄꯗ ꯎꯕꯗ ꯏꯀꯥꯏꯕꯅ ꯑꯩꯈꯣꯏꯗꯤ ꯃꯤꯅ ꯏꯊꯤ ꯅꯨꯡꯉꯥꯏꯅ ꯐꯖꯅ ꯉꯥꯡꯅꯕꯤꯔꯝꯃꯣꯏ ꯈꯟꯕꯗ ꯏꯀꯥꯏꯒꯗꯕ ꯃꯣꯏꯅ ꯏꯀꯥꯏꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯏꯀꯥꯏꯕꯤꯔꯦ ꯇꯧꯔꯤꯁꯦ ꯑꯗꯣ ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯕ꯭ꯔꯣ ꯁꯨꯃꯥꯡꯁꯤꯗ ꯅꯨꯡꯁꯥ ꯌꯥꯏꯗꯅ ꯍꯤꯞꯂꯝꯂꯤꯕꯁꯤꯕꯣ ꯆꯥꯔꯦꯗ ꯀꯨꯏꯔꯦ ꯆꯥꯛ ꯆꯥꯕꯒ ꯇꯣꯛꯄ ꯑꯩꯈꯣꯏꯒꯤꯗꯤ ꯍꯅꯨꯕꯤ ꯑꯃ ꯂꯩꯔꯤꯕꯁꯤꯅ ꯆꯥꯛ ꯊꯦꯡꯕ ꯌꯥꯗꯤꯌꯦ ꯀꯔꯤꯒꯨꯝꯕ ꯆꯥꯛ ꯍꯦꯛ ꯊꯦꯡꯂꯕ ꯃꯆꯥꯅꯨꯄꯥꯗꯣ ꯋꯥꯀꯠꯂꯒ ꯑꯩꯕꯨ ꯍꯦꯛꯇ ꯉꯥꯡꯍꯟꯗꯣꯏꯕ ꯑꯗꯨꯅ ꯑꯩꯁꯨ ꯃꯣꯏ ꯅꯨꯄꯥꯒꯤ ꯈꯣꯟꯊꯤ ꯆꯥꯗꯅꯕ ꯍꯥꯏꯗꯅ ꯆꯥꯛ ꯑꯗꯨ ꯉꯟꯇꯥꯅ ꯊꯣꯡꯉꯤ ꯈꯪꯗꯅ ꯏꯆꯦ ꯏꯅꯦꯝ ꯐꯠꯇꯕ ꯁꯥꯔꯩ ꯀꯟꯕꯤ ꯑꯃꯒ ꯂꯩꯃꯤꯟꯅꯔꯨꯕꯁꯤꯗꯤ ꯊꯧꯅ ꯋꯥꯈ꯭ꯔꯦꯗ ꯅꯣꯏꯅ ꯅꯦꯝꯄꯣꯛꯁꯦ ꯃꯔꯩ ꯆꯀ꯭ꯔꯤ ꯌꯥꯝ ꯀꯟꯕ꯭ꯔꯥ ꯍꯥꯏꯔꯤꯁꯤꯕꯣ ꯀꯟꯈ꯭ꯔ ꯄꯣꯠꯅꯤ ꯅꯆꯤꯟꯊꯤ ꯍꯥꯏꯅꯤ ꯐꯠꯈꯤꯗ꯭ꯔꯕ ꯍꯅꯨꯕꯤꯅꯤ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯃꯥꯅ ꯈꯔ ꯌꯦꯡꯁꯤꯜꯂꯒ ꯀꯔꯤ ꯉꯥꯡꯁꯤꯒꯦꯗꯅ ꯃꯌꯥꯁꯦ ꯀꯥꯈꯠꯇꯅ ꯑꯗꯨꯝ ꯂꯩꯔꯕꯅꯤ ꯑꯩꯅ ꯌꯨꯝꯁꯤ ꯂꯩꯔꯤꯕꯅꯤ ꯇꯧꯔꯤꯕꯁꯦ ꯅꯨꯡꯉꯥꯏꯐꯝꯒ ꯈꯪꯕ ꯖꯥꯠ ꯅꯠꯇꯦꯗ ꯑꯗꯨ ꯑꯣꯏꯔꯒꯅ ꯀꯣꯛ ꯍꯦꯛ ꯅꯣꯏꯅ ꯇꯔꯤꯅꯥꯎ ꯈꯛ ꯇꯣꯉꯥꯟꯅ ꯆꯥꯔꯣꯗꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥꯒꯤ ꯊꯣꯛꯄ ꯂꯩꯕ ꯌꯥꯔꯅꯤ ꯀꯩꯗꯧꯔꯒꯦ ꯁꯥꯔꯩ ꯀꯟꯕꯤꯅ ꯅꯦꯝꯁꯤꯒ ꯁꯨꯝ ꯂꯩꯃꯤꯟꯅꯔꯒ ꯅꯪꯉꯣꯟꯗ ꯋꯥꯅꯕꯅꯤ ꯑꯁ ꯀꯥꯏꯗꯩꯅꯣꯗ ꯏꯆꯦ ꯀꯦꯇꯨꯀꯤ ꯇꯣꯉꯥꯟꯅ ꯆꯥꯕꯗꯤ ꯂꯥꯏꯔꯗꯅ ꯇꯣꯉꯥꯟꯅ ꯆꯥꯕꯒꯤ ꯋꯥ ꯍꯦꯛ ꯍꯧꯗꯣꯛꯂꯨꯕꯗ ꯃꯣꯏ ꯅꯨꯄꯥꯅ ꯑꯩ ꯍꯥꯠꯈ꯭ꯔꯅꯤ ꯑꯗꯨꯝ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯃꯃꯥ ꯌꯥꯝ ꯅꯤꯡꯉꯦ ꯑꯗꯨꯅ ꯃꯃꯥꯒꯤ ꯌꯥꯀꯥ ꯌꯦꯡꯂꯒꯅꯤ ꯃꯥꯅ ꯊꯕꯛ ꯇꯧꯔꯤꯕꯁꯦ ꯑꯩꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯑꯩꯅ ꯍꯥꯏꯕ ꯋꯥꯒ ꯅꯣꯡꯃꯇ ꯇꯥꯕꯤꯕ ꯖꯥꯠ ꯅꯠꯇꯦ ꯈꯪꯗꯦꯗ ꯏꯋꯥꯁꯦ ꯃꯣꯏ ꯃꯃꯥ ꯍꯤꯡꯆꯥꯕꯤꯁꯤꯅ ꯄꯨꯡꯁꯨꯝ ꯁꯨꯝꯕꯤꯈ꯭ꯔꯦ ꯑꯩꯅ ꯍꯥꯏꯕ ꯉꯥꯡꯕꯒ ꯑꯃꯠꯇ ꯇꯥꯕꯤꯗꯦꯕ ꯑꯣꯟꯊꯣꯛꯄꯅꯤꯗ ꯇꯣꯝꯕꯤꯅ ꯑꯣꯏꯕꯦꯝꯃ ꯅꯪꯒꯤ ꯅꯔꯥꯏꯕꯛ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦꯗꯀꯣ ꯊꯤꯈ꯭ꯔꯕ ꯂꯥꯏꯕꯛꯅꯤ ꯏꯆꯦ ꯃꯃꯥ ꯅꯦꯡꯕ ꯅꯨꯄꯥ ꯑꯃꯗ ꯌꯨꯝ ꯄꯥꯜꯂꯨꯗꯅ ꯑꯩꯁꯦ ꯂꯥꯏꯕꯛ ꯊꯤꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕ ꯐꯠꯈꯤꯗ꯭ꯔꯕ ꯍꯅꯨꯕꯤꯅꯤ ꯐꯠꯈꯤꯗ꯭ꯔꯕ ꯀꯗꯥꯏꯗꯒꯤ ꯍꯥꯏꯖꯤꯟꯗꯅ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯑꯩꯒꯤ ꯅꯦꯝ ꯑꯣꯏꯅ ꯐꯪꯖꯔꯨꯕꯅꯣ ꯈꯪꯗꯦ ꯐꯠꯇꯕꯒꯤ ꯍꯤꯗꯥꯛ ꯂꯩꯇꯦ ꯍꯥꯏꯕꯗꯨꯗꯤ ꯏꯅꯥꯎ ꯏꯕꯦꯝꯃ ꯅꯅꯦꯝ ꯑꯁꯣꯟꯕꯤꯁꯦ ꯁꯤꯕ ꯉꯥꯏꯔꯣ ꯍꯦꯛ ꯍꯣꯏ ꯏꯆꯦ ꯃꯥꯅ ꯁꯤꯈ꯭ꯔꯒ ꯑꯩꯅꯦ ꯋꯥꯏ ꯁꯪꯒꯗꯕꯅꯤ ꯑꯗꯣ ꯃꯕꯨꯛꯁꯦ ꯐꯠꯇꯕꯅꯤꯅ ꯄꯥꯛꯅꯗꯤ ꯁꯤꯔꯣꯏ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯑꯩ ꯈꯪꯉꯦꯕ ꯄꯥꯛꯅ ꯁꯤꯒꯗꯕ ꯍꯅꯨꯕꯤ ꯅꯠꯇꯦ ꯃꯈꯣꯏ ꯑꯅꯤꯅ ꯃꯄꯥꯟꯗ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ
ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯇꯣꯝꯕꯤꯅꯧꯒꯤ ꯃꯅꯦꯝꯅ ꯇꯥꯔꯗꯨꯅ ꯍꯩ ꯀꯅꯥꯒꯤ ꯀ꯭ꯋꯥꯛꯅꯣ ꯁꯨꯃꯥꯡꯗꯨꯗ ꯈꯣꯡꯂꯤꯕꯗꯣ ꯇꯥꯅꯤꯡꯗꯦꯅꯦ ꯆꯠꯂꯣ ꯅꯨꯡꯉꯥꯏꯅꯤ ꯍꯣꯔꯦꯟꯗꯤ ꯀ꯭ꯋꯥꯛ ꯑꯃꯣꯝ ꯑꯃ ꯏꯆꯥ ꯅꯨꯄꯥ ꯍꯜꯂꯛꯄꯒ ꯀ꯭ꯋꯥꯛ ꯍꯥꯏꯅ ꯈꯣꯡꯂꯤ ꯃꯆꯤꯟꯁꯦ ꯊꯨꯒꯥꯏꯍꯟꯒꯦ ꯇꯣꯝꯕꯤꯅꯧ ꯈꯣꯟꯖꯦꯜ ꯈꯔ ꯇꯞꯊꯗꯨꯅ ꯇꯥꯔꯦꯗꯅ ꯏꯆꯦ ꯅꯪꯁꯨ ꯑꯩꯅ ꯃꯤꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯕ ꯌꯥꯕ ꯅꯠꯇꯦ ꯃꯕꯨꯛ ꯐꯠꯇꯕꯅꯤꯅ ꯑꯩꯅ ꯃꯥꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯋꯥ ꯉꯥꯡꯂꯝꯂꯅꯤ ꯈꯟꯗꯅ ꯇꯧꯔꯤꯕꯅꯦꯕ ꯑꯁꯤ ꯐꯠꯇ ꯐꯠꯂꯝꯃꯣꯏꯌꯦ ꯅꯣꯏꯅ ꯅꯦꯝꯄꯣꯛꯁꯦ ꯑꯩ ꯈꯪꯉꯦꯕ ꯃꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯁꯦ ꯌꯥꯗꯦꯕ ꯃꯕꯨꯛ ꯂꯨꯕ ꯃꯤ ꯐꯠꯇꯕꯒꯤ ꯋꯥꯍꯩ ꯋꯥꯇꯥꯅꯦꯕ ꯃꯥꯅ ꯉꯥꯡꯂꯤꯕꯁꯦ ꯑꯗꯣ ꯑꯩ ꯆꯠꯂꯒꯦ ꯅꯣꯏꯅ ꯅꯦꯝꯄꯣꯛꯁꯦ ꯊꯣꯛꯂꯛꯂꯕꯗꯤ ꯑꯩ ꯇꯜꯂꯤ ꯑꯗꯣ ꯍꯣꯔꯦꯟ ꯏꯆꯦ ꯀꯨꯁꯨꯝ ꯍꯣꯏꯒꯤ ꯂꯨꯍꯣꯡꯕꯗꯣ ꯈꯔ ꯉꯟꯅ ꯆꯠꯁꯤꯀꯣ ꯍꯣꯏ ꯏꯆꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯦ ꯇꯣꯝꯕꯤꯅꯧ ꯍꯣꯔꯦꯟ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯁꯤ ꯍꯥꯏꯅ ꯀꯦꯇꯨꯀꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯀꯦꯇꯨꯀꯤ ꯂꯨꯍꯣꯡꯕ ꯆꯠꯅꯕ ꯍꯥꯏꯅ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯪꯒꯣꯜꯒꯤ ꯈꯣꯡꯇꯦꯟꯗ ꯊꯦꯠꯂꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯀꯦꯇꯨꯀꯤ ꯑꯩꯁꯦ ꯆꯍꯤ 60 ꯇꯥꯟꯈꯠꯂꯛꯂꯕꯁꯤ ꯐꯥꯎꯕ ꯍꯟꯗꯦꯀꯣ ꯑꯗꯨꯝ ꯍꯦꯛ ꯐꯖꯔꯒ ꯂꯩ ꯍꯥꯏꯋꯥꯅꯤ ꯃꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧ ꯅꯍꯥꯅꯒ ꯍꯦꯟꯄꯣꯟꯇꯦ ꯀꯦꯇꯨꯀꯤ ꯑꯩꯉꯣꯟꯗꯒꯤ ꯐꯖꯕ ꯏꯃꯥ ꯆꯠꯈꯤꯔꯣꯏꯗ꯭ꯔꯣ ꯊꯦꯡꯉꯦ ꯆꯠꯂꯗꯕꯅꯤ ꯏꯃꯥ ꯍꯣꯔꯦꯟꯅꯦ ꯃꯤꯒꯤ ꯂꯨꯍꯣꯡꯐꯝꯗꯨꯗ ꯏꯃꯥ ꯌꯧꯅꯕꯤ ꯃꯤꯋꯥ ꯉꯥꯡꯕꯗꯨ ꯇꯧꯔꯨ ꯂꯥꯛꯎꯅꯨꯀꯣ ꯍꯥꯏꯌꯦ ꯀꯔꯤꯅꯣ ꯃꯁꯤꯅ ꯃꯤꯋꯥ ꯉꯥꯡꯕꯗ ꯍꯥꯏꯔꯒ ꯂꯩ ꯑꯩꯁꯤꯕꯨ ꯃꯤꯋꯥ ꯉꯥꯡꯕ ꯌꯥꯝ ꯄꯥꯝꯕ ꯃꯤꯗꯧꯅ ꯄꯥꯝꯗꯦ ꯍꯥꯏꯒꯤꯔꯣ ꯏꯃꯥꯕꯨ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤ ꯃꯤ ꯇꯤꯟꯕ ꯃꯐꯝꯗ ꯃꯤꯋꯥ ꯉꯥꯡꯂꯨꯅꯨꯅ ꯃꯤꯅ ꯅꯨꯡꯁꯤꯔꯣꯏꯗꯕ ꯊꯕꯛ ꯇꯧꯒꯅꯨꯀꯣ ꯏꯃꯥ ꯏꯔꯦꯝ ꯐꯖꯅ ꯂꯩꯌꯨ ꯌꯥꯔꯦ ꯍꯩꯅꯨ ꯇꯔꯦꯡ ꯌꯥꯝ ꯍꯩꯅꯨ ꯁꯥꯔꯅꯨ ꯑꯗꯨꯒꯤ ꯁꯔꯨꯛ ꯆꯠꯂꯣ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯨꯁꯣ ꯁ꯭ꯋꯥꯏꯗ ꯍꯅꯨꯕꯤ ꯁꯥꯗꯅꯦ ꯉꯥꯡꯂꯒ ꯂꯩꯔꯅꯨ ꯇꯥꯅꯤꯡꯗꯦ ꯍꯩ ꯑꯗꯨꯒꯅꯦ ꯅꯕꯨꯡꯅ ꯍꯣꯔꯦꯟ ꯊꯕꯛ ꯍꯜꯂꯛꯂꯒ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯖꯅꯕ ꯏꯁꯤꯡ ꯑꯁꯥꯕ ꯀꯥꯇꯣ ꯂꯨꯝꯕ ꯀꯥꯎꯅꯤ ꯑꯩꯁꯨ ꯆꯠꯂꯒꯦ ꯇꯣꯝꯕꯤꯅꯧ ꯑꯃꯨꯛ ꯍꯧꯔꯨꯈꯤꯗꯣꯔꯤꯕꯅꯤ ꯍꯥꯏꯅꯔꯤꯉꯩ ꯇꯣꯝꯕꯤꯅꯧ ꯑꯗꯨ ꯀꯦꯇꯨꯀꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯂꯝꯃꯤ ꯂꯥꯛꯏꯗꯨ ꯏꯃꯥꯒ ꯌꯥꯝ ꯆꯥꯟꯅꯖꯕꯤ ꯃꯤꯋꯥ ꯉꯥꯡꯕ ꯄꯥꯝꯖꯕꯤ ꯇꯣꯝꯕꯤꯅꯧ ꯍꯥꯏꯕꯤꯁꯦ ꯑꯁꯤꯅ ꯏꯃꯥꯒꯤ ꯍꯦꯛ ꯃꯊꯪꯗ ꯃꯤꯋꯥ ꯉꯥꯡꯕꯗ ꯃꯆꯤꯟ ꯅꯧꯅ ꯇꯨꯝꯍꯜꯂꯛꯂꯤꯕꯤ ꯅꯨꯄꯤꯅꯤ ꯇꯤꯟꯅꯕꯗ ꯑꯣꯟꯊꯣꯛꯅꯕꯨ ꯆꯥꯟꯅꯔꯤ ꯍꯩ ꯃꯤ ꯇꯥꯈꯤꯅꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯇꯣꯝꯕꯤꯅꯧ ꯅꯪ ꯅꯣꯏꯅ ꯍꯧꯕ ꯍꯦꯛꯇ ꯂꯥꯛꯕ꯭ꯔꯣ ꯑꯩ ꯍꯣꯏ ꯏꯆꯦꯅ ꯂꯥꯛꯃꯟꯗꯕꯗꯨꯗ ꯑꯩ ꯅꯣꯏꯅ ꯍꯦꯛꯇ ꯍꯧꯔꯨꯔꯒꯦꯅ ꯂꯥꯛꯑꯕꯅꯤ ꯑꯩꯁꯨ ꯂꯥꯛꯀꯦ ꯇꯧꯔꯝꯃꯤꯅꯤ ꯑꯗ ꯅꯪ ꯅꯣꯏꯅ ꯍꯥꯟꯅ ꯂꯥꯛꯑꯦ ꯇꯧꯔꯤꯁꯤ ꯑꯗꯨ ꯐꯔꯦ ꯆꯠꯅꯕ ꯇꯧꯔꯁꯤ ꯑꯩꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕꯅꯤ ꯍꯥꯏ ꯕꯦꯝꯃ ꯏꯃꯥꯒꯤ ꯊꯣꯏꯕꯤꯌꯥ ꯏꯃꯥ ꯆꯠꯂꯦꯍꯦ ꯂꯥꯛꯑꯣ ꯇꯣꯝꯕꯤꯅꯧ ꯊꯣꯛꯑꯁꯤ ꯍꯣꯏ ꯏꯆꯦ ꯑꯩꯅ ꯍꯧꯖꯤꯛ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯊꯧꯗꯣꯛ ꯑꯃ ꯎꯔꯛꯄꯩ ꯋꯥꯅꯤ ꯀꯩꯕꯨꯅꯣ ꯇꯥꯕꯨ ꯇꯥꯒꯦ ꯇꯥꯊꯣꯠ ꯂꯩꯗꯣ ꯃꯥꯁꯨ ꯏꯆꯦ ꯀꯨꯁꯨꯝ ꯍꯣꯏꯒꯤ ꯂꯨꯍꯣꯡꯕ ꯆꯠꯂꯤꯅꯦꯅ ꯆꯠꯈꯤꯌꯦ ꯑꯗ ꯑꯩꯅ ꯉꯁꯤꯒꯤ ꯇꯥꯊꯣꯠ ꯂꯩꯗꯣ ꯌꯥꯝ ꯐꯖꯩꯅ ꯍꯦꯛ ꯌꯦꯡꯉꯨꯔꯦ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯈꯨꯅꯤꯡꯗꯣ ꯍꯦꯛꯇ ꯐꯤꯕꯝ ꯀꯥꯏꯔꯒ ꯂꯩꯔꯝꯕꯩ ꯋꯥꯅꯤꯁꯦ ꯃꯥꯕꯨ ꯀꯩꯅꯣ ꯑꯗꯨꯝ ꯈꯨꯅꯤꯡ ꯀꯥꯏꯗꯅꯇ ꯂꯩꯔꯕꯗꯨꯕꯣ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯗꯤ ꯈꯨꯅꯤꯡꯗꯨ ꯀꯥꯏꯔꯦ ꯍꯥꯏꯔꯁꯨ ꯃꯤꯒꯤ ꯂꯨꯍꯣꯡꯕ ꯑꯃ ꯆꯠꯅꯤ ꯍꯥꯏꯔꯗꯤ ꯈꯔꯁꯨ ꯑꯀꯥꯏꯕ ꯈꯨꯅꯤꯡꯗꯣ ꯇꯛꯊꯣꯛꯄ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯃꯃꯥꯏ ꯃꯃꯤꯠꯇꯨꯅ ꯃꯨꯛꯇꯣꯏꯕ ꯃꯁꯨꯝ ꯇꯥꯕ ꯃꯈꯩ ꯀꯦꯔꯦ ꯑꯗꯨꯒ ꯈꯨꯅꯤꯡꯗꯨꯅ ꯂꯩꯀ꯭ꯔꯛ ꯆꯠꯂꯦ ꯍꯪꯒꯥꯝ ꯃꯔꯨ ꯎꯍꯟꯕ ꯌꯥꯔꯅꯤ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯃꯃꯥꯏꯇꯅꯤ ꯃꯥꯅ ꯅꯥꯅꯤ ꯈꯪꯂꯤꯕ ꯈꯨꯅꯤꯡ ꯑꯀꯥꯏꯕꯗꯨꯗꯤ ꯅꯣꯡꯃꯇ ꯇꯛꯊꯣꯛꯀꯅꯤ ꯈꯪꯗꯕꯅꯤ ꯑꯁꯤ ꯍꯥꯏꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯗꯅ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯊꯣꯛꯈ꯭ꯔꯤꯕ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯌꯦꯡꯍꯧꯗꯨꯅ ꯅꯤꯡꯉꯣꯜ ꯃꯗꯣꯝ ꯑꯁꯨꯝꯅ ꯍꯥꯏꯖꯍꯧꯏ ꯑꯅꯤꯁꯦ ꯍꯦꯛ ꯄꯨꯟꯕꯒ ꯃꯤꯋꯥ ꯉꯥꯡꯕ ꯍꯧꯈ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯃꯤꯋꯥ ꯉꯥꯡꯕꯒꯤ ꯂꯝꯗꯗꯤ ꯑꯩꯈꯣꯏ ꯏꯃꯥꯒ ꯏꯟꯗꯣꯝꯆꯥ ꯇꯣꯝꯕꯤꯅꯧꯒꯁꯦ ꯅꯝꯊꯨꯕꯤꯅꯕ ꯃꯤꯒ ꯂꯩꯄꯣꯟꯇꯦ ꯄꯥꯝꯖꯈ꯭ꯔꯕ ꯃꯤꯋꯥ ꯉꯥꯡꯕꯁꯦ ꯀꯅꯥꯒꯤ ꯃꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯈꯠꯅꯕ ꯃꯤꯒꯤ ꯃꯇꯩ ꯃꯅꯥꯎ ꯈꯠꯅꯕ ꯀꯅꯥꯒꯤ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯀꯣꯏꯅꯕꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯅ ꯃꯤꯒꯤ ꯈꯨꯅꯤꯡ ꯀꯥꯏꯐꯥꯎ ꯌꯦꯡꯁꯤꯜꯂꯒ ꯃꯤꯋꯥ ꯉꯥꯡꯅꯩꯅꯦ ꯑꯩꯈꯣꯏ ꯏꯃꯥꯒ ꯏꯟꯗꯣꯝꯆꯥ ꯇꯣꯝꯕꯤꯅꯧꯒꯅ ꯃꯤꯋꯥ ꯉꯥꯡꯅꯗꯕ ꯍꯤꯔꯝꯕꯨ ꯂꯩꯔꯝꯂꯔꯣꯏ ꯇꯧꯔꯤꯁꯦ ꯁꯣꯝꯗ ꯂꯨꯍꯣꯡꯐꯝꯗꯅꯤ ꯀꯦꯇꯨꯀꯤ ꯑꯃꯗꯤ ꯇꯣꯝꯕꯤꯅꯧꯁꯨ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤ ꯑꯣꯏꯕꯅ ꯅꯨꯄꯤ ꯃꯌꯨꯝꯗ ꯂꯣꯌꯨꯝꯕꯤ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯂꯧꯕ ꯆꯠꯄ ꯌꯥꯎꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯂꯨꯍꯣꯡꯐꯝ ꯑꯗꯨ ꯌꯧꯔꯛꯂꯕꯗ ꯀꯦꯇꯨꯀꯤ ꯑꯃꯗꯤ ꯇꯣꯝꯕꯤꯅꯧ ꯃꯐꯝ ꯆꯥꯅ ꯐꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯧꯅꯕꯤ ꯃꯤꯒꯤ ꯑꯁꯣꯏꯕ ꯊꯤꯗꯅ ꯃꯤꯋꯥ ꯉꯥꯡꯕ ꯍꯧꯔꯝꯃꯤ ꯌꯦꯡꯉꯨꯅꯤ ꯏꯆꯦ ꯃꯣꯏ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯌꯨꯝꯂꯩ ꯀꯩꯔꯩꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯌꯨꯝ ꯃꯥꯟꯗꯦꯗ ꯇꯧꯔꯤꯁꯦ ꯑꯩꯁꯨ ꯈꯜꯂꯝꯂꯤꯕꯅꯤ ꯑꯗꯨꯕꯨꯗꯤ ꯀꯩꯅꯣ ꯏꯆꯦ ꯀꯨꯁꯨꯝꯒꯤ ꯃꯃꯧꯅꯕꯨ ꯀꯌꯥꯝ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕꯤ ꯑꯣꯏꯗꯧꯔꯤꯒꯦ ꯏꯪꯈꯣꯜꯒꯁꯤꯅ ꯏꯄꯤꯛ ꯄꯤꯛꯂꯗꯅ ꯈꯨꯁꯤꯟ ꯃꯃꯥꯏꯃꯨꯛꯇꯪ ꯆꯥꯎꯏꯃꯤ ꯌꯦꯡꯉꯨꯅꯤ ꯇꯣꯝꯕꯤꯅꯧ ꯏꯪꯈꯣꯜ ꯃꯇꯣꯟꯒꯤ ꯁꯝꯕꯜꯒꯁꯦ ꯂꯣꯏꯅ ꯇꯦꯛꯊꯔꯦ ꯅꯠꯇꯦ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕ ꯑꯃ ꯂꯩ ꯍꯥꯏꯔꯕꯗꯤ ꯁꯝꯕꯜ ꯁꯌꯥꯒꯁꯦ
ꯁꯦꯝꯖꯤꯟꯒꯦ ꯍꯥꯏꯗꯤ ꯍꯥꯏ ꯋꯥꯅꯤ ꯁꯤꯕꯨ ꯐꯖꯔꯤꯕ꯭ꯔꯥ ꯃꯤꯠꯌꯦꯡ ꯐꯝꯃꯕꯁꯨ ꯇꯥꯔꯤꯕ ꯁꯝꯕꯁꯤ ꯇꯦꯛ ꯇꯦꯛꯄꯁꯤꯕꯨ ꯇꯨꯡꯂꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯕꯦꯝꯃ ꯅꯣꯏ ꯑꯅꯤꯕꯨ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯂꯥꯛꯏꯔꯣ ꯅꯠꯇ꯭ꯔꯒ ꯃꯤꯒꯤ ꯌꯨꯝꯂꯩ ꯀꯩꯔꯩ ꯏꯪꯈꯣꯜ ꯁꯝꯕꯟ ꯌꯦꯡꯕ ꯂꯥꯛꯂꯤꯔꯣ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯂꯕꯗ ꯅꯨꯄꯤ ꯑꯅꯤꯗꯨ ꯅꯣꯛꯁꯤꯟꯅꯗꯨꯅ ꯀꯦꯇꯨꯀꯤꯅ ꯀꯩꯅꯣꯅꯤ ꯏꯅꯦ ꯁꯨꯝ ꯏꯁꯝ ꯁꯝꯅ ꯏꯪꯈꯣꯜ ꯄꯤꯛꯏ ꯁꯝꯕꯜ ꯁꯌꯥꯁꯤ 이틱 ꯇꯤꯛꯏꯅ ꯍꯥꯏꯕꯅꯤꯗ ꯁꯦꯁꯦ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯂꯥꯛꯂꯕꯗꯤꯅꯦ ꯁꯣꯅꯄꯨꯡꯗ ꯐꯝꯂꯤꯕ ꯂꯣꯌꯨꯝꯕ ꯂꯣꯌꯨꯝꯕꯤ ꯑꯅꯤꯁꯦ ꯑꯁꯤꯗ ꯑꯣꯏꯅ ꯌꯦꯡꯉꯨ ꯃꯤꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯌꯦꯡꯉꯨꯅꯨ ꯍꯣꯏ ꯏꯅꯦ ꯑꯍꯜꯅ ꯀꯥꯏ ꯃꯊꯧ ꯂꯩꯇꯕꯗꯧꯅ ꯃꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯂꯣꯟꯅꯒ ꯇꯥꯔꯝꯂꯗꯅ ꯑꯗꯨꯅꯤ ꯍꯥꯏꯁꯤ ꯕꯦꯔꯤ ꯃꯅꯝ ꯋꯥꯋꯥꯏ ꯅꯝꯈꯩ ꯁꯣꯏꯕ ꯁꯥꯔꯒ ꯈꯨꯅꯤꯡꯁꯤ ꯍꯦꯛ ꯊꯤꯟꯖꯤꯟꯕ ꯑꯁꯤ ꯍꯥꯏꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯁꯨꯃꯥꯡ ꯃꯌꯥꯏ ꯑꯗꯨꯗ ꯀꯨꯟꯗꯣ ꯍꯨꯛꯅꯒꯗꯧꯒꯤ ꯇꯧꯔꯤꯕ ꯂꯣꯌꯨꯝꯕ ꯂꯣꯌꯨꯝꯕꯤ ꯑꯅꯤꯗꯨꯗ ꯑꯃꯨꯛ ꯃꯤꯠꯐꯝ ꯊꯝꯂꯛꯇꯨꯅ ꯇꯣꯝꯕꯤꯅꯧꯅ ꯍꯩꯃ ꯀꯔꯤ ꯀꯨꯟꯗꯣ ꯍꯨꯛꯅꯣ ꯁꯤꯕꯨ ꯃꯑꯣꯡ ꯌꯥꯝ ꯇꯥꯗꯤꯌꯦ ꯑꯗꯨꯅꯤ ꯂꯣꯌꯨꯝꯕꯒꯤ ꯀꯣꯌꯦꯁꯤꯗ ꯄꯜꯂꯦꯕ ꯍꯩꯃ ꯌꯦꯡꯉꯨꯅꯦ ꯂꯣꯌꯨꯝꯕꯁꯤꯅ ꯀꯨꯟꯗꯣ ꯍꯨꯛꯄꯗ ꯂꯣꯌꯨꯝꯕꯤꯒꯤ ꯀꯖꯦꯡ ꯂꯩꯁꯤꯗ ꯑꯃꯨꯛ ꯄꯜꯂꯦ ꯍꯥꯏ ꯋꯥꯅꯤ ꯃꯣꯏꯒꯤ ꯀꯨꯟꯗꯣ ꯈꯨꯍꯨꯛꯅꯁꯤꯅ ꯇꯥꯛꯄꯗꯤ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯁꯦ ꯀꯌꯥ ꯅꯨꯡꯁꯤꯅꯕ ꯌꯧꯗꯦ ꯇꯥꯛꯄꯗꯤ ꯏꯆꯦꯅ ꯍꯥꯏꯔꯤꯗꯣ ꯆꯨꯝꯗꯣꯏꯅꯤ ꯑꯃꯅ ꯑꯃꯕꯨ ꯌꯥꯝ ꯅꯨꯡꯁꯤꯅꯔꯕꯗꯤ ꯄꯨꯟꯁꯤꯒꯤ ꯑꯃꯨꯛꯇꯪ ꯍꯣꯡꯕ ꯂꯨꯍꯣꯡꯕꯁꯤꯗ ꯀꯔꯤꯒꯤ ꯐꯖꯅ ꯀꯨꯟꯗꯣ ꯍꯨꯛꯅꯔꯣꯏ ꯃꯣꯏꯒꯤꯁꯦ ꯅꯨꯡꯁꯤꯅꯕ 이완 ꯋꯥꯠꯅꯗꯅ ꯇꯧꯔꯤꯕꯅꯤ ꯍꯌꯦꯡ ꯂꯩꯃꯤꯟꯅꯔꯀꯥꯟꯗ ꯀꯨꯏꯅ ꯌꯨꯝꯕꯥꯟꯃꯤꯟꯅꯕ ꯌꯥꯔꯣꯏꯗꯧꯔꯤ ꯌꯥꯝ ꯊꯨꯅ ꯀꯥꯏꯅꯅꯤ ꯑꯅꯤꯁꯦ ꯇꯥꯟꯖꯥꯗꯨꯗ ꯑꯔꯥꯡꯐꯝꯅ ꯀꯕꯣꯛ ꯌꯦꯜꯂꯛꯂꯝꯃꯤ ꯑꯔꯥꯡꯐꯝꯅ ꯀꯕꯣꯛ ꯃꯊꯪ ꯌꯦꯜꯂꯛꯄꯗ ꯀꯦꯇꯨꯀꯤ ꯑꯃꯗꯤ ꯇꯣꯝꯕꯤꯅꯧꯒꯤ ꯁꯔꯨꯛꯁꯨ ꯊꯨꯡꯂꯛꯂꯝꯃꯤ ꯅꯨꯄꯤ ꯑꯅꯤꯗꯨ ꯌꯦꯜꯂꯛꯂꯤꯕ ꯀꯕꯣꯛ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯀꯦꯇꯨꯀꯤꯅ ꯌꯦꯡꯉꯨꯅꯤ ꯇꯣꯝꯕꯤꯅꯧ ꯃꯣꯏꯒꯤ ꯀꯕꯣꯛ ꯈꯣꯏꯗꯨꯝꯁꯦ ꯍꯩꯅꯤꯡ ꯃꯔꯨꯃꯨꯛꯇꯪ ꯆꯥꯎꯏ ꯍꯥꯏ ꯋꯥꯅꯤ ꯑꯁꯨꯛ ꯄꯤꯛꯄ ꯀꯕꯣꯛ ꯈꯣꯏꯗꯨꯝꯁꯤꯗꯤ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯎꯖꯔꯛꯇ꯭ꯔꯤ ꯑꯩꯅ ꯂꯨꯍꯣꯡꯕ ꯑꯁꯨꯛ ꯌꯥꯝꯅ ꯆꯠꯂꯛꯂꯤꯕꯁꯦ ꯅꯣꯡꯃꯇ ꯁꯨꯃꯥꯏꯅ ꯄꯤꯛꯄ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯑꯃꯨꯛꯇ ꯊꯦꯡꯅꯖꯔꯛꯇ꯭ꯔꯤꯁꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯁꯤꯕꯨ ꯂꯨꯍꯣꯡꯕꯒꯤ ꯀꯕꯣꯛꯅꯤ ꯇꯧꯔꯤꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯁꯨꯃꯥꯏꯅ ꯇꯧꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯀꯣꯛ ꯇꯣꯛꯊꯣꯛꯀꯦ ꯍꯥꯏꯗꯦ ꯍꯣꯏ ꯇꯣꯛꯊꯣꯛꯀꯦ ꯍꯥꯏꯗꯦ ꯇꯟꯗ꯭ꯔꯥ ꯈꯪꯗꯦ ꯁꯤꯕꯨ ꯀꯕꯣꯛꯅꯤ ꯁꯥꯗꯨꯅ ꯇꯧꯔꯤꯕꯁꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯨꯍꯣꯡꯕ ꯂꯣꯏꯔꯗꯨꯅ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤ ꯃꯈꯩꯁꯨ ꯍꯜꯂꯛꯂꯝꯃꯤ ꯀꯦꯇꯨꯀꯤ ꯑꯃꯗꯤ ꯇꯣꯝꯕꯤꯅꯧ ꯑꯗꯨ ꯅꯨꯄꯤ ꯃꯌꯨꯝꯗꯒꯤ ꯍꯜꯂꯛꯂꯒ ꯅꯨꯄꯥ ꯃꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯐꯝꯗꯨꯅ ꯃꯅꯦꯝ ꯑꯣꯏꯔꯤꯕꯤ ꯀꯨꯁꯨꯝꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯅꯕ ꯇꯧꯔꯤꯕꯗꯨ ꯑꯃꯨꯛ ꯌꯦꯡꯂꯝꯃꯤ ꯀꯦꯇꯨꯀꯤꯅ ꯍꯥꯏ ꯌꯦꯡꯉꯨꯅꯦ ꯇꯣꯝꯕꯤꯅꯧ ꯃꯣꯏ ꯃꯅꯤ ꯃꯃꯧꯁꯦ ꯃꯪꯒꯣꯜ ꯗꯥꯔꯤ ꯍꯥꯟꯅ ꯀꯥꯕ ꯇꯥꯟꯅꯔꯤꯕꯁꯦ ꯍꯣꯏꯅꯦ ꯃꯃꯧ ꯅꯨꯄꯤꯁꯤꯅ ꯍꯥꯟꯈ꯭ꯔꯦꯅꯤ ꯍꯩꯁ ꯃꯣꯏꯒꯤ ꯃꯧ ꯑꯅꯧꯕꯤꯁꯦ ꯂꯥꯏꯔꯣꯏꯗꯧꯔꯤ ꯏꯃꯨꯡꯁꯦ ꯉꯁꯤꯇ ꯂꯥꯛꯂꯤꯕꯤ ꯃꯧꯁꯤꯅ ꯍꯥꯏꯅ ꯍꯨꯝꯅ ꯉꯝꯅ ꯄꯥꯟꯈ꯭ꯔꯅꯤꯕꯣ ꯄꯥꯟꯈ꯭ꯔꯅꯤ ꯏꯆꯦ ꯀꯨꯁꯨꯝꯁꯦ ꯃꯃꯧ ꯅꯨꯄꯤꯁꯤꯒꯤ ꯃꯈꯥꯗ ꯂꯩꯈ꯭ꯔꯅꯤ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯗꯧꯔꯤ ꯃꯣꯏ ꯏꯃꯨꯡꯁꯦ ꯃꯧꯁꯤꯅ ꯃꯊꯛ ꯃꯈꯥ ꯑꯣꯟꯕ ꯁꯣꯏꯔꯔꯣꯏ ꯑꯁꯤ ꯍꯥꯏꯅ ꯑꯅꯤꯗꯨ ꯀꯅꯥꯒꯤ ꯃꯤꯋꯥ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯅꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯀꯦꯇꯨꯀꯤ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯂꯝꯃꯤ 이마기 토이비야 이마 할래에 나붕디 hꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕ꯭ꯔꯥ ꯂꯣꯌꯥꯟ ꯍꯜꯂꯛꯄ ꯀꯨꯏꯔꯦꯗ 이마 ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤꯅꯤ ꯆꯥꯛ ꯄꯨꯟꯅ ꯆꯥꯅꯅꯕ ꯑꯣ ꯑꯗꯨꯗꯤ ꯅꯆꯟꯅꯨꯄꯤꯗ ꯆꯥꯛ ꯏꯁꯤꯡ ꯊꯤꯅꯕ ꯇꯧꯔꯨꯔꯣ ꯍꯥꯏꯌꯨ ꯑꯩꯅꯦ ꯌꯥꯝ ꯏꯪꯉꯤ ꯆꯥꯛ ꯆꯥꯊꯣꯛꯂꯒ ꯐꯃꯨꯡꯗ ꯆꯪꯈ꯭ꯔꯒꯦ ꯆꯥꯛꯀ ꯂꯣꯏꯅ ꯊꯤꯔꯕꯅꯤ 이마 ꯍꯥꯟꯅ ꯅꯐꯤ ꯅꯔꯣꯜ ꯍꯣꯡꯗꯣꯛꯂꯨꯔꯣ ꯑꯁꯨꯝꯅ ꯀꯦꯇꯨꯀꯤ ꯂꯨꯍꯣꯡꯕ ꯆꯠꯂꯨꯕꯒꯤ ꯃꯐꯤ ꯃꯔꯣꯜ ꯑꯗꯨ ꯍꯣꯡꯗꯣꯛꯂꯕ ꯃꯇꯨꯡ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯀꯗꯥꯏ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛꯇꯣ ꯄꯤꯔꯛꯎ ꯁꯤ ꯂꯩꯔꯤꯁꯦ 이마 ꯆꯥꯕ ꯍꯧꯕꯤꯔꯣ ꯇꯥꯁꯧꯁꯨ ꯆꯥꯕ ꯍꯧꯔꯣ ꯀꯗꯥꯏ ꯍꯥꯎꯔꯣꯏꯗ ꯁꯤꯗꯤ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕꯅꯤꯅꯦ ꯐꯅꯗꯧ ꯐꯔꯦ ꯆꯥꯅꯤꯡ ꯂꯩꯔꯝꯃꯤꯕꯅꯤ ꯑꯩꯁꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯑꯗꯨ ꯀꯤꯠ ꯅꯝꯂꯒ ꯆꯥꯕ ꯍꯧ ꯀꯦꯇꯨꯀꯤ ꯆꯥꯛ ꯑꯗꯨ ꯆꯥꯅ ꯃꯣꯏꯒꯤ ꯃꯧꯗꯨꯒꯤ ꯑꯎꯟꯄꯣꯠꯅꯦ ꯇꯧꯔꯤꯗꯣ ꯂꯣꯏꯔꯦ ꯈꯨꯌꯥꯝꯗ ꯑꯃꯅꯤ ꯎꯄꯨ ꯀꯥꯡꯊꯣꯜ ꯀꯥꯏꯗꯨꯅ ꯀꯞ ꯍꯦꯛ ꯂꯥꯎꯔꯗꯅ ꯀꯔꯤ ꯎꯅꯕꯨ ꯆꯜꯂꯤꯕ ꯎꯄꯨ ꯀꯥꯡꯊꯣꯜꯅꯣ ꯈꯪꯗꯦ ꯄꯣꯠ ꯌꯥꯝ ꯐꯠꯇꯦ ꯊꯨꯅ ꯁꯨꯝ ꯆꯥꯅꯤ ꯃꯥꯒꯤ ꯎꯄꯨ ꯀꯥꯡꯊꯣꯜꯗꯣ ꯌꯥꯝ ꯑꯍꯣꯡꯕ ꯃꯥꯜꯂꯤ ꯅꯤꯡꯉꯣꯜꯅ ꯍꯧꯔꯥꯕ ꯏꯃꯥꯒꯤ ꯃꯤꯒꯤ ꯃꯤꯋꯥ ꯉꯥꯡꯕꯤꯗꯣ ꯍꯩ ꯁꯤꯕꯨ ꯃꯤꯋꯥ ꯉꯥꯡꯕ ꯀꯧꯕ꯭ꯔꯣ ꯁꯤꯗꯤ ꯄꯥꯎ ꯇꯝꯕ ꯀꯧꯏ ꯑꯄꯪꯕꯤ ꯃꯣꯏꯒꯤ ꯃꯧꯒꯤ ꯑꯎꯟꯄꯣꯠꯅꯦꯅ ꯄꯨꯔꯛꯍꯧꯔꯤꯕ ꯐꯤ ꯐꯅꯦꯛ ꯀꯥꯏꯗꯣ ꯌꯥꯝ ꯍꯧꯗꯦ ꯁꯅꯥ ꯂꯤꯀꯣꯟ ꯀꯥꯁꯨ ꯀꯌꯥ ꯍꯥꯄꯛꯇꯕ ꯃꯥꯜꯂꯤ ꯃꯉꯛ ꯁꯝꯗꯨꯗ ꯂꯪꯂꯥꯃꯨꯛ ꯄꯤꯛꯄ ꯂꯤꯛ ꯃꯔꯤ ꯑꯃꯒ ꯁꯅꯥ ꯅꯥꯅꯞꯄꯤ ꯃꯆꯥ ꯑꯃꯒꯇꯪ ꯁꯤꯍꯧꯏ ꯈꯨꯗꯣꯞ ꯀꯝꯇ ꯁꯤꯍꯧꯗꯦ ꯑꯣꯟꯊꯣꯛꯅ ꯀꯨꯞꯅ ꯌꯦꯡꯉꯩꯗꯦ ꯃꯥꯗꯤ ꯌꯦꯡꯉꯛꯇ꯭ꯔꯕꯗꯤ ꯀꯩꯅꯣ ꯊꯑꯣꯏꯅ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤ ꯍꯟꯅꯈꯤꯕ ꯉꯥꯏꯔꯒ ꯂꯩꯔꯤꯅꯤ ꯃꯣꯏ ꯃꯧ ꯑꯅꯧꯕꯤꯗꯣ ꯂꯨꯍꯣꯡꯕꯒꯤ ꯐꯤꯖꯣꯜ ꯍꯣꯡꯗꯣꯛꯂꯒ ꯀꯔꯤ ꯁꯅꯥ ꯂꯤꯀꯣꯟ ꯐꯤ ꯐꯅꯦꯛ ꯁꯦꯠꯀꯦꯗꯅ ꯌꯦꯡꯉꯤꯕ ꯌꯥꯏ ꯏꯃꯥ ꯅꯪꯁꯦ
ꯅꯊꯧꯗꯤ ꯋꯥꯛ ꯂꯩꯇꯕ ꯖꯥꯠ ꯁꯣꯝꯗꯅ ꯑꯩꯈꯣꯏꯅ ꯏꯃꯥ ꯍꯜꯂꯛꯄꯉꯥꯏ ꯊꯦꯡꯉꯦ ꯀꯩꯗꯧꯔꯕ ꯖꯥꯠꯅꯣꯅ ꯄꯥꯈꯠꯅꯔꯤ ꯑꯗꯨꯒ ꯏꯃꯥꯗꯤ ꯃꯤꯒꯤ ꯃꯧ ꯑꯅꯧꯕꯤ ꯄꯥꯟꯅꯗꯅ ꯂꯩꯔꯤꯕꯣꯏꯔꯦ ꯂꯩꯔꯤꯅꯤ ꯀꯩꯅꯣ ꯍꯌꯦꯡꯋꯥꯏꯅꯦ ꯅꯪꯗꯤꯅꯦ ꯅꯨꯄꯤꯗꯣ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕꯤ ꯑꯎꯟꯄꯣꯠ ꯀꯌꯥꯝ ꯄꯨꯔꯛꯀꯗꯧꯕꯤ ꯑꯃ ꯑꯣꯏꯅ ꯂꯧꯔꯛꯎꯀꯣ ꯌꯥꯔꯦꯃ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ ꯐꯨꯟꯅꯤ ꯑꯃꯨꯛꯅꯦ ꯑꯔꯦꯝꯕꯗ ꯆꯥꯛꯀ ꯐꯨꯜꯂꯒ ꯂꯥꯜꯂꯗꯤ ꯃꯤꯅ ꯃꯤꯋꯥ ꯉꯥꯡꯕꯤ ꯀꯦꯇꯨꯀꯤꯗꯣ ꯆꯥꯛ ꯐꯨꯜꯂꯒ ꯁꯤꯔꯦꯌꯦ ꯀꯂꯛ ꯄꯦꯜꯂꯦꯅ ꯋꯥ ꯂꯥꯎꯅꯈꯤ ꯐꯨꯜꯂꯣꯏ ꯀꯔꯤꯝ ꯇꯧꯔꯣꯏ ꯍꯩ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯄꯥꯎ ꯑꯃ ꯇꯝꯕꯤꯒꯦꯅꯦ ꯅꯣꯏ ꯑꯅꯤꯕꯣ ꯉꯁꯥꯏꯅꯦ ꯅꯃꯥꯕꯨ ꯀꯨꯁꯨꯝꯒ ꯃꯃꯧ ꯅꯨꯄꯤꯗꯨꯒ ꯃꯪꯒꯣꯜꯗꯔꯤ ꯍꯥꯟꯅ ꯀꯥꯈꯠꯄ ꯇꯥꯟꯅꯕꯗꯅꯦ ꯅꯃꯥꯕꯨ ꯀꯨꯁꯨꯝꯒꯤ ꯃꯈꯣꯡ ꯈꯣꯡꯕꯤꯗꯣ ꯃꯃꯧ ꯅꯨꯄꯤꯗꯨꯅ ꯍꯦꯛꯇ ꯅꯦꯠꯈꯥꯏꯕꯒꯤ ꯋꯥꯅꯦꯃꯤ ꯄꯨꯔꯥ ꯀꯨꯝꯍꯩ ꯑꯃꯅꯤ ꯉꯁꯥꯏꯗꯣ ꯃꯣꯏ ꯃꯧꯗꯣ ꯂꯥꯏꯔꯣꯏꯗꯧꯔꯤ ꯊꯥꯊꯥ ꯌꯥꯒꯗꯕꯤ ꯃꯧ ꯅꯠꯇꯦ ꯑꯁ ꯇꯥꯅꯤꯡꯗꯕꯅ ꯅꯥꯔꯤꯍꯦ ꯏꯃꯥ ꯆꯥꯛꯇꯣ ꯐꯖꯅ ꯑꯃꯨꯛꯇ ꯆꯥꯎꯋꯣ ꯅꯌꯥꯗ ꯌꯥꯎꯕ ꯆꯥꯛꯇꯣ ꯆꯞ ꯍꯦꯛ ꯁꯥꯏꯈꯩ ꯋꯥ ꯌꯥꯝ ꯉꯥꯡꯂꯅꯨ ꯎꯕꯗ ꯍꯪꯒꯣꯏ ꯑꯋꯣꯏꯕ ꯆꯥꯛꯇꯣ ꯇꯨꯃꯤꯟꯅ ꯑꯃꯨꯛꯇ ꯆꯥꯎꯋꯣ ꯏꯃꯥ ꯍꯣ ꯑꯩꯗ ꯇꯨꯃꯤꯟꯅ ꯂꯩꯖꯔꯒꯦ ꯏꯃꯨꯡꯁꯤꯗ ꯋꯥ ꯑꯝꯇ ꯏꯅꯤꯡ ꯇꯝꯅ ꯉꯥꯡꯕ ꯌꯥꯔꯣꯏꯗꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯇꯨꯃꯤꯟ ꯂꯩꯖꯈ꯭ꯔꯒꯦ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩꯅ ꯇꯨꯃꯤꯟ ꯂꯩꯖꯈ꯭ꯔꯒꯦꯕ ꯑꯁꯤ ꯍꯥꯏꯅ ꯀꯦꯇꯨꯀꯤ ꯃꯥꯅ ꯄꯥꯎ ꯇꯝꯕꯗ ꯃꯆꯥꯁꯤꯡꯅ ꯐꯖꯅ ꯇꯥꯕꯤꯗꯦ ꯍꯥꯏꯅ ꯁꯥꯎꯗꯨꯅ ꯆꯥꯛ ꯑꯗꯨ ꯇꯨꯃꯤꯟꯅ ꯆꯥꯏ ꯑꯗꯨꯕꯨ ꯀꯦꯇꯨꯀꯤ ꯆꯥꯛ ꯆꯥꯔꯝꯕꯗꯒꯤ ꯈꯪꯉꯥꯏ ꯈꯪꯖꯤꯟ ꯇꯧꯅ ꯍꯩꯃꯥ ꯑꯩꯗꯤ ꯄꯣꯠꯌꯦꯡ ꯄꯤꯔꯝꯗ꯭ꯔꯦꯅꯦ ꯀꯩꯅꯣ ꯃꯤꯒꯤ ꯂꯨꯍꯣꯡꯕ ꯆꯠꯂꯒ ꯄꯣꯠꯌꯦꯡ ꯄꯤꯔꯝꯗ꯭ꯔꯦꯕ ꯍꯣꯏꯅꯦ ꯏꯔꯦꯟꯖꯅ ꯀꯥꯎꯔꯒ ꯂꯥꯛꯑꯦꯅꯦ ꯃꯤꯋꯥ ꯉꯥꯡꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯄꯣꯠꯌꯦꯡ ꯄꯤꯕ ꯀꯥꯎꯔꯤ ꯑꯣꯏꯔꯝꯅꯤ ꯇꯁꯦꯡꯕꯁꯨꯅꯤ ꯀꯦꯇꯨꯀꯤ ꯃꯤꯋꯥ ꯉꯥꯡꯅꯕ ꯍꯣꯠꯅꯔꯤꯉꯩ ꯄꯣꯠꯌꯦꯡ ꯄꯤꯔꯝꯕ ꯀꯥꯎꯊꯣꯛꯂꯨꯕꯅꯤ ꯑꯗꯨꯕꯨ ꯀꯦꯇꯨꯀꯤ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥ ꯑꯗꯨꯗ ꯑꯁꯨꯝꯅ ꯁꯠ ꯍꯦꯛꯇ ꯈꯨꯝꯂꯛꯂꯝꯃꯤ ꯅꯠꯇꯦꯍꯦ ꯃꯤ ꯃꯔꯥꯡ ꯇꯧꯕꯗꯨꯗ ꯀꯣꯟꯅ ꯇꯞꯅ ꯏꯪꯅ ꯃꯤ ꯍꯟꯅꯈ꯭ꯔꯀꯥꯟꯗ ꯄꯤꯔꯒꯦ ꯈꯜꯂꯒ ꯀꯥꯎꯔꯒ ꯏꯔꯦꯟꯖꯅ ꯍꯜꯂꯛꯑꯦꯗꯅ ꯃꯥꯜꯂꯦꯗꯀꯣ ꯏꯃꯥꯒꯤ ꯅꯒꯨꯜ ꯆꯞ ꯆꯥꯅ ꯈꯪꯉꯤꯀꯣ ꯑꯩ ꯃꯤꯋꯥ ꯉꯥꯡꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯄꯣꯠꯌꯦꯡ ꯄꯤꯔꯝꯕ ꯀꯥꯎꯈꯩ ꯀꯥꯎꯔꯒ ꯅꯠꯇꯦ ꯍꯥꯏꯋꯥꯅꯤ ꯊꯣꯔꯥꯕꯤ ꯅꯪꯕꯣ ꯍꯣ ꯌꯥꯔꯁꯦ ꯀꯥꯎꯔꯗꯤ ꯀꯥꯎꯔꯣ ꯍꯌꯦꯡ ꯑꯃꯨꯛ ꯉꯟꯇꯥ ꯍꯦꯛ ꯆꯠꯂꯒ ꯄꯤꯔꯨꯔꯣ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯀꯦꯇꯨꯀꯤ ꯃꯈꯣꯏꯒꯤ ꯃꯈꯥꯔꯣꯝꯗ ꯂꯩꯔꯤꯕ ꯌꯥꯏꯃꯕꯤ ꯍꯣꯏꯒꯤ ꯃꯅꯤ ꯃꯃꯧꯅ ꯍꯔꯥꯎ ꯅꯣꯛꯃꯤꯟꯅꯗꯨꯅ ꯏꯪꯈꯣꯜ ꯁꯨꯃꯤꯟꯅꯔꯤꯕꯗꯨ ꯎꯕꯗ ꯃꯆꯤꯟꯒ ꯄꯩꯊꯣꯛꯇꯨꯅ ꯏꯁ ꯃꯣꯏꯅ ꯇꯧꯔꯤꯕꯁꯦ ꯑꯩꯅ ꯀꯜꯂꯛꯅꯕ ꯀꯥꯏꯗꯅ ꯑꯩꯒꯤ ꯃꯥꯡꯁꯤꯗ ꯊꯑꯣꯏꯅ ꯇꯧꯔꯤꯕ ꯍꯥꯏꯗꯨꯅꯤꯅꯦ ꯂꯥꯏꯕ ꯌꯦꯡꯖꯅꯤꯡꯈꯤꯗ꯭ꯔꯦꯍꯦ ꯃꯣꯏꯒꯤ ꯃꯅꯤ ꯃꯃꯧꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯕꯒ ꯁꯥꯔꯗꯅ ꯀꯔꯤ ꯊꯣꯛꯏꯅ ꯇꯧꯖ ꯁꯥꯔꯤꯕꯅꯣ ꯈꯪꯗꯦ ꯃꯣꯏ ꯎꯕꯗ ꯃꯤꯠꯁꯦ ꯅꯥꯔꯦ ꯍꯣ ꯃꯤꯠꯇꯨ ꯅꯥꯔꯗꯤ ꯌꯦꯡꯕꯤꯔꯨꯔꯅꯨ ꯏꯃꯥꯗ ꯌꯦꯡꯗ ꯌꯥꯗꯦ ꯍꯥꯏꯗꯤꯌꯦ ꯃꯤ ꯃꯅꯤ ꯃꯃꯧ ꯍꯔꯥꯎ ꯅꯣꯛꯃꯤꯟꯅꯖꯕꯁꯦ ꯀꯩꯗꯧꯔꯒꯦ ꯏꯃꯥꯗ ꯃꯤꯅ ꯀꯩꯁꯨꯝ ꯍꯥꯏꯔꯛꯄꯁꯨ ꯅꯠꯇꯕꯁꯤꯗ ꯀꯩꯒꯤꯅꯣ ꯏꯃꯥꯅꯗꯣ ꯌꯥꯝ ꯁꯥꯎꯔꯤꯗꯨꯕꯣ ꯍꯥꯏꯌꯦ ꯅꯪꯅ ꯀꯔꯤ ꯈꯪꯉꯤ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯊꯑꯣꯏꯅ ꯑꯩ ꯂꯩꯕꯁꯤꯗ ꯑꯩꯅ ꯀꯜꯂꯛꯅꯕ ꯍꯥꯏꯅ ꯇꯧꯔꯤꯕꯅꯤꯅꯦ ꯀꯩꯗꯧꯕꯒꯤ ꯃꯣꯏꯗꯤ ꯏꯃꯥꯅ ꯀꯜꯂꯛꯅꯕ ꯍꯥꯏꯅ ꯇꯧꯗꯣꯏꯕ ꯇꯥꯅꯤꯡꯗꯔꯦ ꯏꯃꯥ ꯇꯥꯕ ꯌꯥꯕ ꯋꯥ ꯈꯔꯁꯨ ꯉꯥꯡ ꯍꯩ ꯅꯪꯗꯨꯝ ꯇꯥꯅꯤꯡꯗꯦ ꯅꯪꯅ ꯈꯪꯗꯅ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯨ ꯃꯣꯏ ꯃꯅꯤ ꯃꯃꯧꯁꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯗꯕ ꯃꯅꯤ ꯃꯃꯧꯅꯤ ꯑꯗꯨꯕꯨꯗꯤ ꯌꯦꯡꯒꯦꯕ ꯑꯩꯁꯨ ꯀꯌꯥꯝ ꯀꯨꯏꯅ ꯃꯣꯏ ꯃꯅꯤ ꯃꯃꯧꯁꯦ ꯅꯨꯡꯁꯤꯅꯩꯗꯣ ꯍꯤꯒꯥꯏꯋꯥ ꯀꯥꯝꯁꯤꯟꯒꯦꯕ ꯑꯩ ꯍꯤꯒꯥꯏꯋꯥ ꯄꯦꯜꯂꯦ ꯏꯃꯥ ꯅꯪꯁꯦ ꯃꯤꯋꯥ ꯉꯥꯡꯅꯕꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯅ ꯃꯤꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯖꯔꯤꯕ ꯃꯅꯤ ꯃꯃꯧꯁꯦ ꯈꯠꯅꯅꯕ ꯍꯤꯒꯥꯏꯋꯥ ꯑꯃꯨꯛ ꯇꯧꯔꯒꯦ ꯍꯥꯏꯔꯣ ꯏꯃꯥ ꯅꯪꯗꯅꯤꯍꯦ ꯏꯃꯥ ꯅꯪꯗꯅꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯍꯥꯏꯅ ꯅꯤꯉꯣꯜ ꯏꯃꯨꯡꯗ ꯆꯪꯈꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀꯦꯇꯨꯀꯤ ꯍꯣꯏꯒꯤ ꯃꯅꯤꯡꯂꯣꯝꯗ ꯂꯩꯕꯤ ꯃꯦꯝꯇꯣꯟ ꯑꯗꯨ ꯁꯥꯎꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯃꯗꯨꯝ ꯉꯥꯡꯗꯨꯅ ꯆꯪꯂꯛꯂꯝꯃꯤ ꯈꯪꯏꯕ ꯃꯥ ꯉꯁꯤꯗꯤ ꯑꯣꯏꯗ ꯄꯥꯗꯕ ꯉꯥꯡꯂꯤ ꯃꯆꯤꯟꯗꯣ ꯊꯨꯒꯥꯏꯒꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯥꯟꯅꯗꯗꯅ ꯍꯜꯂꯛꯂꯒ ꯃꯄꯥꯝꯗ ꯂꯩꯔꯦ ꯀꯥꯏꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯨꯜ ꯂꯩꯀꯥꯏꯗ ꯄꯥꯎ ꯁꯟꯗꯣꯛꯄ ꯈꯪꯏꯕ ꯃꯥ ꯉꯁꯤꯗꯤ ꯃꯦꯝꯇꯣꯟ ꯀꯅꯥꯅ ꯈꯪꯍꯟꯒꯦꯕ ꯍꯦ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯃꯤ ꯋꯥ ꯉꯥꯡꯕ ꯄꯥꯝꯂꯤ ꯃꯆꯤꯟꯗꯣ ꯊꯨꯒꯥꯏꯒꯦꯕ ꯀꯦꯇꯨꯀꯤ ꯃꯪꯒꯣꯜꯗ ꯐꯝꯂꯝꯕꯗꯒꯤ ꯃꯦꯝꯇꯣꯟꯅ ꯁꯥꯎꯅ ꯆꯪꯂꯛꯂꯤꯕꯗꯨ ꯎꯕꯗ ꯂꯣꯟꯅ ꯏꯃꯨꯡꯗ ꯄ꯭ꯔꯕ ꯄꯥꯛꯊꯗꯨꯅ ꯆꯦꯟꯁꯤꯟꯈꯤ ꯀꯦꯇꯨꯀꯤꯒꯤ ꯂꯥꯏꯕꯛ ꯐꯕꯅ ꯃꯥꯅ ꯂꯣꯟꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈ꯭ꯔꯤꯕꯗꯨ ꯃꯦꯝꯇꯣꯟꯅ ꯎꯍꯧꯔꯝꯗꯦ ꯃꯦꯝꯇꯣꯟ ꯁꯨꯃꯥꯡ ꯑꯗꯨ ꯂꯦꯞꯇꯨꯅ ꯏꯃꯨꯡ ꯂꯝꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯍꯩ ꯀꯦꯇꯨꯀꯤ ꯂꯩꯇꯕ꯭ꯔꯣ ꯏꯃꯨꯡꯗ ꯀꯦꯇꯨꯀꯤ ꯃꯆꯥꯅꯨꯄꯤ ꯅꯤꯉꯣꯜꯗ ꯍꯩ ꯃꯄꯥꯅ ꯑꯩ ꯀꯧꯔꯤꯕꯁꯦ ꯑꯩ ꯂꯩꯇꯦꯗꯅ ꯍꯥꯏꯔꯨꯁꯨ ꯀꯩꯗꯧꯕꯒꯤ ꯏꯃꯥ ꯂꯩꯅ ꯑꯩꯗꯤ ꯂꯩꯇꯦꯅ ꯍꯥꯏꯗꯣꯏꯕ ꯍꯥꯏꯗ ꯍꯥꯏꯔꯨꯁꯨ ꯍꯩ ꯆꯠꯂꯣ ꯑꯩ ꯂꯩꯇꯦꯅ ꯍꯥꯏꯔꯨꯁꯣꯕ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯕ ꯋꯥꯍꯪ ꯌꯥꯝ ꯇꯧꯔꯅꯨ ꯑꯩꯅꯦ ꯂꯩꯇꯦ ꯍꯥꯏꯔꯨꯁꯨ ꯍꯥꯏꯔꯤꯁꯦ ꯀꯣꯛ ꯆꯠꯂꯨ ꯍꯥꯏꯔꯨꯁꯣꯕ ꯑꯐ ꯅꯨꯡꯉꯥꯏꯒꯤꯗꯤ ꯑꯣꯏꯔꯝꯃꯣꯏ ꯑꯩ ꯈꯪꯉꯦꯕ ꯏꯃꯥꯅ ꯃꯤꯋꯥ ꯉꯥꯡꯂꯨꯕꯒꯤ ꯋꯥ ꯐꯪꯗꯕ ꯂꯥꯛꯂꯤꯕ ꯑꯣꯏꯔꯝꯅꯤ ꯍꯩ ꯀꯦꯇꯨꯀꯤ ꯍꯥꯏꯕꯤ ꯆꯤꯟꯊꯤꯕꯤ ꯅꯪ ꯀꯩꯗꯧꯔꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯎ ꯑꯩ ꯀꯦꯇꯨꯀꯤ ꯑꯁ ꯃꯄꯥꯟꯁꯤꯗ ꯀꯧꯗꯨꯅ ꯂꯩ ꯆꯠꯂꯣ ꯍꯥꯏꯕꯅꯤꯅꯦ ꯏꯃꯥꯒꯤ ꯊꯣꯏꯕꯤ ꯅꯪꯕꯣ ꯑꯩ ꯂꯩꯇꯦ ꯍꯥꯏꯔꯨꯁꯣꯏꯃꯤ ꯑꯁꯤ ꯍꯥꯏꯅ ꯃꯆꯥꯅꯨꯄꯤꯕꯨ ꯏꯜꯂꯤ ꯅꯤꯉꯣꯜꯁꯨ ꯇꯟꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ
hai bema noi namani nama leitro nama kauthoro ima bo ikhoi ma di leiti kadai sakri bana ma di ai su khangdi ima bo a pot pham daga thoklam gadra ado ima bok na ikhoi ma hang babu atai kari sunati makhazai tu pak na thagi tawbani ha kai no ai si bo so idana ikhoi ma na kai no mas koi thoram na di ima bo ikhoi ma na kai doramage ho noi nama sin thi bi du na ngamli bo ai isa nupi na masa wai sangdabagi amai bine kaya leng kho tawganu matam khara pothau haibagi iya nupa na mamai gi nangta thamge dana ai gi nangta lehalibi isa nupi dubu mana nupa mayum na sanadadana mapam na halaknaga laire dana khulai kai da sandok lamli bani ne ha mana dumna khulai kai da isa nupi ki maramda oi da pa da pau sandok labani na mayam sina mok toiba ha mem ton nasa nupi du khainaraga hale haidubu kayam kuirage ha mem ton nasa nupi do them nongdana nupa mayum da thimbi kho mem ton nasa nupi du kaidobagi halaklaga lai noina hang bada ai ne khumpham ga khangba nati ai khun lai kai thokpa talabani ai mem ton gi wa du taraga ningol mabu ningda mama bu saw kaya yengu ne khoi ma si ai di talli hoiba khanglaban imana so itana migi mi wa gangdaram-bagi wa phangnaba lakli boiramgani si ima bo saubiranu ai ima bo matung manaw asumna tawdanaba phasana wari sagi nangna khra nama do wakhal tanaba phasana hayu heman labani nakhoi na mana migi mi wa ngang masi nongmadi mane khuthiba nangma soiroi khangrida ima bo aina su aikhoi ta sauna su asumna tawnu aikhoi khulei kai gi mamangda yam ikai haina hairibani adubu aikhoi na haiba tadi magi thokpa do mi wa ngang na doi ta tawraga leiba kari wakhal danoba mana sumna tawribasi migi mi wa ngang laga mana nungai basi kari danoba mane ngasi aiga thingna hongribase marai ba kyam pharabani karigumba aiga thingnaram labadi makhazai tu khupak na thaba soirabani mamang thaktasu mana aikoi imungi maramda miwa kaya nganglamba ina sina tarabani adubu maga manaraga kaidawruga banoidana aina sumhanbibasida ma yam henjalae handak oire karigumba matung manaw aigi mung manunggi maramda miwa he khangnaramlaba ma aibudi phatti hainu hayuko asi haina memton kari no khara nganglamlaga hankhirami memton hek hankibaga ketuki imungdagi thoklaktuta hai kari hairamlibono hojik ise memton hairamlibodo ho imana migi masanupi masawai sangdabagi matam khara mapamda leibado nupa mayumna sanadadana halaklaga leirena oidabwado aoiba saraga miwa nganglambagi imabu saiba laklamlibanidana kaigino imana yamna nasintiba oidaba ngangba pamlibasiba asumna mina yumda laklaga nganglambase yam pamra imana kaigino imana migi masaningoldo halaklaga leirena paulana khule kaida sandoklibadi kaino aidi magi masanupiduna mapamda koina leibaduda nupa mayumda sanadadana halaklaga leiriboi khandana hairubani kaino kana khangni masawai sangdabagi mapamda matam khara leibani di aidi ho khangdadi kaidobagi nganglurino khangdadi tumi leiu yadra migi masanupina mapamda halaklaga leigera leiroigera moigi thokpani masida imana migi mung panabagi kari mathau tage asumna tawraga imana nungari sikaidanoba imani kaiba khangdasu aidi kai asumna mina yumdaga laklaga nganglambasi imanangnya haibidi hainu miwa yamna ngangba pamra haibabu nongma khuthiba soiro haisini ko asi hairamlaga ningol sauni imungda sangki ai isia isa nupina haibasu haibani nongmadinya haisia miwa ngangba henman nana khuthiba nangbani soidrabani haisunya miwa ngangba sida toklage khanmani adubunya aina tokina phana khallabasu hekta miwa singang ninglakpa miwa ngangbasia aigi hainabi oirabanina pak hek thadokpa ngamdrene tawrisi asi haina ketuki sor asangba mu hondoktuna ha kanapote laibigi boifamda ngahak thoklukige asat awong yenglaga miwa ngangnaraga matam ngahak ta lelukige asi haina ketuki hojiktada miwa nganglubagi mina mayumda laklaga nganglamlibadu karisu khanbida miwa ngangba amu potfamda thokirami mana sumna sumlakpana makoigi leikaigi pemsa kaubi mauna aduna nupa amaga lambina kanda wari tawdu leplibado hek urami matawado ketuki mamit ka kupta munna yenglami pemsa mana piji dagi silga lokthokduna nupadu da piribadu ubada ketuki silga pinaduna tawri kanana nupasibo soire pemsa haibisiga lonna kangnaba koinaba nupa sok itna oiramba tayen
ꯀꯌꯥꯗ ꯉꯝꯂꯤꯕꯅꯤ ꯌꯦꯡꯉꯨꯀꯣ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯧꯁꯤꯡꯁꯦ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯂꯩꯅ ꯂꯣꯟꯅ ꯅꯨꯄꯥꯒ ꯀꯣꯏꯔꯗꯅ ꯑꯁꯤ ꯍꯥꯏꯅ ꯀꯦꯇꯨꯀꯤ ꯄꯦꯝꯆꯥꯅ ꯋꯥꯔꯤ ꯁꯥꯔꯤꯕ ꯅꯨꯄꯥꯗꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯅ ꯃꯥꯒꯤ ꯊꯣꯛꯄ ꯋꯥꯈꯜꯅ ꯁꯥꯒꯠꯇꯨꯅ ꯃꯧ ꯅꯍꯥ ꯄꯦꯝꯆꯥꯗꯨ ꯂꯣꯟꯅ ꯅꯨꯄꯥ ꯀꯣꯏ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯀꯦꯇꯨꯀꯤ ꯄꯦꯝꯆꯥꯅ ꯅꯨꯄꯥ ꯑꯃꯒ ꯎꯅꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯝꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯂꯥꯏꯕꯤꯒꯤ ꯄꯣꯠꯐꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯕꯤꯒꯤ ꯄꯣꯠꯐꯝ ꯌꯧꯔꯕꯗ ꯍꯩ ꯂꯥꯏꯕꯤ ꯀꯣꯡꯀ꯭ꯋꯥꯗꯣ ꯁꯨꯅꯨ ꯅꯝꯅ ꯍꯥꯎꯅ ꯃꯇꯞ ꯑꯝꯇ ꯇꯞꯄꯧ ꯍꯩ ꯍꯤꯗꯥꯛ ꯃꯅꯥꯒ ꯍꯥꯞꯄꯧ ꯑꯁꯤ ꯍꯥꯏꯅ ꯀꯦꯇꯨꯀꯤ ꯂꯥꯏꯕꯤꯗ ꯂꯥꯏꯕꯤ ꯏꯕꯦꯝꯃ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯧ ꯅꯍꯥꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅ ꯉꯝꯂꯕ ꯌꯥꯝ ꯂꯩꯈ꯭ꯔꯦꯗꯀꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯨ ꯏꯆꯦ ꯍꯣ ꯃꯧ ꯃꯣꯏꯅ ꯉꯝꯂꯤꯕꯨ ꯃꯆꯥ ꯃꯋꯥ ꯂꯩꯔꯕꯤ ꯃꯣꯏꯅ ꯂꯣꯟꯅ ꯂꯝꯂꯥꯟꯕ ꯅꯨꯄꯥꯒ ꯀꯣꯏ ꯍꯥꯏ ꯋꯥꯅꯤ ꯀꯔꯤ ꯃꯧꯅꯣ ꯈꯪꯗꯦ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯧꯁꯤꯡꯁꯦ ꯏꯔꯥꯡ ꯇꯧꯕ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯂꯤꯕꯁꯤ ꯍꯥ ꯀꯅꯥꯕꯨꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯀꯅꯥꯒꯤ ꯃꯧꯅꯣ ꯏꯆꯦ ꯀꯦꯇꯨꯀꯤ ꯂꯩ ꯃꯃꯤꯡꯒꯗꯤ ꯍꯥꯏꯔꯔꯣꯏ ꯑꯩ ꯅꯣꯡꯃ ꯅꯣꯏꯁꯨ ꯁꯣꯏꯗꯅ ꯈꯪꯂꯛꯈꯤꯅꯤ ꯃꯇꯝꯗꯨꯗ ꯏꯆꯦ ꯀꯦꯇꯨꯀꯤꯅ ꯍꯥꯏꯈꯤꯕ ꯃꯧꯗꯣ ꯁꯤ ꯅꯨꯄꯤꯁꯤ ꯑꯣꯏꯔꯦꯅ ꯚꯥꯞ ꯇꯥꯔꯛꯈꯤꯅꯤ ꯑꯁ ꯉꯝꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯧꯁꯤꯡꯁꯦ ꯌꯥꯝ ꯉꯝꯈ꯭ꯔꯦ ꯃꯣꯏꯒꯨꯝꯕꯤꯁꯤꯡꯁꯦ ꯎꯕꯗ ꯑꯩꯗꯤ ꯏꯆꯥ ꯅꯨꯄꯥꯒ ꯅꯨꯄꯤ ꯊꯤꯍꯟꯗꯧꯕ ꯇꯜꯂꯤꯍꯦ ꯑꯁꯦꯡꯕ ꯇꯥꯟꯖꯥꯗꯨꯗ ꯀꯦꯇꯨꯀꯤꯒ ꯌꯥꯝ ꯆꯥꯟꯅꯖꯕꯤ ꯇꯣꯝꯕꯤꯅꯧ ꯑꯗꯨꯁꯨ ꯂꯥꯏꯕꯤꯒꯤ ꯀ꯭ꯋꯥ ꯌꯣꯟꯐꯝ ꯄꯣꯠꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯍꯩꯃ ꯇꯣꯝꯕꯤꯅꯧ ꯅꯪꯕꯨ ꯀ꯭ꯋꯥ ꯂꯩꯕ ꯂꯥꯛꯏꯔꯣ ꯍꯣꯏ ꯏꯆꯦꯁꯨ ꯀ꯭ꯋꯥ ꯂꯩꯔꯝꯃꯤꯔꯣ ꯍꯣꯏ ꯂꯩꯔꯝꯃꯤꯅꯤ ꯅꯪꯒꯤꯁꯨ ꯀ꯭ꯋꯥ ꯃꯇꯞ ꯑꯃ ꯏꯆꯦꯅ ꯂꯩꯕꯤꯒꯦ ꯍꯥꯏ ꯂꯩꯕꯤꯌꯦ ꯇꯣꯝꯕꯤꯅꯧꯒꯤꯁꯨ ꯀ꯭ꯋꯥ ꯃꯇꯞ ꯑꯝꯇ ꯇꯞꯄꯤꯔꯛꯎꯁꯦ ꯇꯣꯝꯕꯤꯅꯧ ꯀꯦꯇꯨꯀꯤꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ ꯏꯆꯦ ꯀꯦꯇꯨꯀꯤ ꯍꯧꯖꯤꯛ ꯑꯩꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯊꯧꯗꯣꯛ ꯑꯃ ꯊꯦꯡꯅꯔꯛꯄꯩ ꯋꯥꯅꯤ ꯀꯔꯤ ꯊꯧꯗꯣꯛꯅꯣ ꯍꯥꯏꯁꯤꯕꯨ ꯇꯥꯃꯨ ꯇꯥꯒꯦ ꯑꯣ ꯑꯋꯥꯡꯒꯤ ꯌꯨꯔꯥꯏ ꯁꯨꯕ ꯊꯦꯝꯕꯨꯡꯗꯣ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯧꯖꯤꯛꯅꯦ ꯃꯁꯥ ꯁꯥꯒꯟ ꯂꯥꯛꯇꯅ ꯆꯤꯡꯂꯒ ꯁꯣꯔꯣ ꯆꯤꯡꯂꯒ ꯄꯨꯈꯤꯕꯩ ꯋꯥꯅꯤꯁꯦ ꯃꯇꯧꯗꯣ ꯎꯆꯦꯛ ꯎꯃꯥꯏꯕꯤꯅ ꯌꯦꯅꯥꯎ ꯆꯦꯟꯕꯗꯣ ꯀꯌꯥꯗꯤ ꯍꯦꯛ ꯃꯥꯟꯈ꯭ꯔꯦꯗꯣ ꯑꯩꯗꯤ ꯃꯣꯏ ꯃꯇꯩ ꯃꯅꯥꯎꯒꯤ ꯃꯇꯧꯗꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯃꯟꯗꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒꯕꯨ ꯂꯩꯊꯣꯛꯂꯨꯔꯕꯅꯤ ꯀꯅꯥꯒꯤ ꯂꯝꯕꯤꯗ ꯆꯠꯄ ꯑꯆꯠ ꯑꯋꯣꯡꯁꯤꯡꯁꯤꯅ ꯃꯣꯏ ꯃꯇꯩ ꯃꯅꯥꯎꯒꯤ ꯃꯇꯧꯗꯣ ꯌꯦꯡꯗꯅ ꯆꯠꯅꯈꯤꯕꯩ ꯋꯥꯅꯤꯁꯦ ꯄꯨꯔꯥ ꯀꯨꯝꯍꯩ ꯑꯃꯅꯦꯃꯤ ꯃꯣꯏ ꯃꯇꯩ ꯃꯅꯥꯎꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯖꯗꯅ ꯂꯩꯔꯕꯅꯤ ꯂꯝꯕꯤ ꯂꯝꯖꯥꯎꯅꯤ ꯀꯥꯏꯅ ꯀꯔꯤꯝꯇ ꯏꯀꯥꯏꯕꯒ ꯈꯪꯕꯤꯒꯗꯧ ꯅꯠꯇꯦ ꯑꯩꯅ ꯉꯛꯂꯤꯗꯤ ꯊꯦꯝꯕꯨꯡ ꯍꯥꯏꯗꯨꯒꯤ ꯅꯨꯄꯤꯗꯨꯅꯦ ꯃꯋꯥꯗꯨꯅ ꯌꯨ ꯐꯅ ꯉꯥꯎꯔꯕꯁꯨ ꯃꯥꯅ ꯑꯗꯨꯝ ꯍꯦꯛꯇ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯃꯋꯥ ꯃꯄꯨꯔꯣꯏꯕꯗ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯇꯧꯔꯤꯕꯗꯣ ꯍꯦꯟꯃꯟꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯍꯣꯏ ꯃꯥꯅ ꯇꯧꯔꯤꯗꯨꯗꯤ ꯌꯥꯝ ꯂꯥꯟꯕ ꯊꯕꯛꯅꯤ ꯃꯥꯅ ꯐꯅ ꯃꯋꯥꯗꯨꯅ ꯌꯨ ꯊꯛꯄ ꯄꯥꯝꯗ꯭ꯔꯕꯁꯨ ꯏꯔꯦꯟꯖꯅ ꯃꯌꯨꯝꯗ ꯉꯥꯡ ꯁꯛꯄ ꯌꯥꯏ ꯑꯗꯨꯗꯤ ꯅꯠꯇꯦ ꯁꯣꯔꯣꯛ ꯂꯝꯖꯥꯎꯗ ꯃꯄꯨꯔꯣꯏꯕꯗꯨꯕꯨ ꯍꯦꯛꯇ ꯃꯈꯥ ꯊꯥꯕ ꯉꯥꯡꯗꯧꯅ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯇꯧꯕꯗꯨꯗꯤ ꯍꯦꯟꯃꯜꯂꯤ ꯑꯗꯨ ꯍꯥꯏꯔꯒ ꯇꯣꯝꯕꯤꯅꯣ ꯊꯦꯝꯕꯨꯡꯒꯤ ꯃꯆꯥꯅꯨꯄꯤ ꯄꯦꯇꯋꯥ ꯑꯃ ꯂꯩꯕꯗꯨꯁꯨ ꯃꯋꯥꯒ ꯀꯣꯏꯔ ꯃꯥꯜꯂꯦꯅꯦ ꯅꯍꯥꯟ ꯀꯩꯊꯦꯜꯗ ꯅꯨꯄꯥ ꯑꯃꯒ ꯃꯌꯥꯒꯤ ꯍꯤꯒꯠꯇꯅ ꯁꯤꯡꯖꯨꯒ ꯆꯥꯃꯤꯟꯅꯍꯧꯏꯅꯦ ꯍꯩꯃꯩꯃ ꯉꯔꯥꯡꯒꯤ ꯉꯈꯥ ꯄꯦꯇꯋꯥ ꯃꯃꯤꯠꯇ ꯈꯛꯇ ꯉꯥꯏꯗꯣ ꯍꯣꯏ ꯑꯉꯥꯡ ꯁꯣꯏꯅꯥꯎ ꯃꯥꯅ ꯍꯧꯖꯤꯛꯇꯒꯤ ꯅꯨꯄꯥ ꯀꯣꯏꯅꯗꯅ ꯇꯧꯔꯤꯕꯗꯨꯕꯨ ꯃꯣꯏ ꯃꯃꯥꯗꯨꯅ ꯀꯔꯤꯝꯇ ꯍꯥꯏꯗ꯭ꯔꯥ ꯈꯪꯗꯦꯅꯦ ꯍꯥꯏꯔꯝꯃꯣꯏ ꯃꯣꯏ ꯃꯃꯥꯗꯣ ꯁꯣꯗ꯭ꯔꯣ ꯐꯣꯗ꯭ꯔꯣꯅꯕꯅꯤ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯕꯅꯤ ꯃꯆꯥ ꯋꯥꯔꯛꯅꯤꯒ ꯈꯪꯉꯝꯃꯣꯏꯌꯦ ꯃꯋꯥ ꯌꯨ ꯉꯥꯎꯕꯗꯨ ꯈꯛꯇꯅꯤ ꯃꯥꯅ ꯁꯦꯟꯅꯕ ꯍꯩꯔꯤꯕ ꯃꯃꯥꯁꯨ ꯃꯄꯥꯁꯨ ꯅꯥꯇꯩ ꯑꯃꯇ ꯆꯥꯗ꯭ꯔꯕꯅꯤꯅ ꯉꯥꯡꯕꯤ ꯆꯩꯕꯤꯅꯕ ꯂꯩꯇꯗꯅ ꯇꯧꯔꯤꯕꯅꯤ ꯂꯥꯏꯕꯤꯅ ꯊꯦꯝꯕꯨꯡꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯦꯗ ꯅꯨꯄꯥ ꯀꯣꯏꯕ ꯌꯥꯔꯦ ꯀꯩꯅꯣ ꯆꯍꯤ ꯃꯇꯥꯡ ꯆꯥꯔꯦ ꯀꯦꯇꯨꯀꯤꯅ ꯀꯗꯥꯏꯗꯒꯤꯅꯣꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯈꯥꯅꯤ ꯃꯣꯏꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯐꯥꯎ ꯅꯨꯄꯥ ꯅꯍꯥꯒꯤ ꯋꯥꯈꯜꯒ ꯂꯩꯇ꯭ꯔꯤ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯑꯉꯥꯡ ꯄꯦꯇꯋꯥꯁꯤꯡꯁꯤꯅ ꯃꯍꯦꯜꯂꯦ ꯈꯠꯄ ꯂꯥꯡꯕ ꯄꯥꯝꯕꯁꯤ ꯏꯆꯦꯒꯤ ꯏꯆꯥꯅꯨꯄꯤꯗꯨꯅ ꯍꯟꯒꯦꯅ ꯍꯜꯂꯕꯗ ꯆꯍꯤ 3 ꯑꯃ 4 ꯑꯃ ꯃꯉꯥꯏꯗ ꯊꯦꯝꯕꯨꯡꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒ ꯂꯣꯡꯒꯥꯅꯦ ꯊꯥꯗ ꯈꯔ ꯍꯟꯅꯕꯒꯤ ꯋꯥꯅꯤ ꯌꯥꯝꯗ꯭ꯔꯕꯗ ꯆꯍꯤ 18 ꯁꯨꯔꯝꯂꯅꯤ ꯑꯗꯨꯅ ꯈꯪꯅ ꯆꯥꯟꯅꯕ ꯅꯨꯄꯥ ꯊꯝꯕ ꯌꯥꯔꯦ ꯀꯩꯅꯣ ꯀꯦꯇꯨꯀꯤ ꯃꯥꯅ ꯉꯝꯗꯕ ꯌꯥꯗꯦ ꯈꯟꯅ ꯍꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯆꯍꯤ 19 ꯀꯥꯏꯗꯨꯗꯤ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤ ꯑꯣꯏꯔꯝꯃꯅꯤ ꯍꯥꯏꯔꯤꯕ ꯃꯥꯗꯤ ꯆꯍꯤ 19 ꯃꯌꯨꯝ ꯄꯥꯜꯂꯛꯑꯒ ꯑꯁꯤ ꯈꯟꯅ ꯂꯥꯏꯕꯤ ꯀꯦꯇꯨꯀꯤꯒ ꯑꯣꯟꯁꯤꯟꯅꯕ ꯇꯟꯗꯨꯅ ꯇꯨꯃꯤꯟ ꯂꯩꯈꯤ ꯂꯥꯏꯕꯤꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯕꯗ ꯀꯦꯇꯨꯀꯤ ꯇꯣꯝꯕꯤꯅꯧꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯩ ꯇꯣꯝꯕꯤꯅꯧ ꯅꯣꯏꯒꯤ ꯃꯈꯥꯔꯣꯝꯒꯤ ꯏꯟꯗꯣꯟ ꯁꯥꯈꯤ ꯁꯤꯕꯗꯣ ꯃꯃꯧ ꯅꯨꯄꯤꯁꯤꯡꯗꯣ ꯃꯅꯦꯝꯕꯣꯛꯅ ꯁꯤꯕꯗ ꯃꯄꯤ ꯃꯔꯤꯛ ꯑꯝꯇ ꯇꯥꯗꯦ ꯍꯥꯏꯅꯩꯅꯦ ꯇꯥꯗꯦ ꯑꯩꯅ ꯍꯥꯏꯗꯤ ꯃꯣꯏꯅ ꯐꯅ ꯀꯞꯅꯤꯡꯗ꯭ꯔꯕꯁꯨ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡꯗꯨꯒꯤ ꯃꯃꯥꯡꯗ ꯏꯃꯥꯗꯁꯨ ꯀꯧꯔꯒ ꯀꯞꯁꯤꯟꯅꯧꯗꯅ ꯑꯗꯨꯗꯤ ꯅꯠꯇꯦ ꯄꯨꯔꯥ ꯃꯇꯥ ꯑꯃꯅꯤ ꯃꯣꯏꯒꯤ ꯃꯃꯧꯁꯤꯡꯗꯣ ꯊꯃꯣꯏ ꯀꯟꯈ꯭ꯔꯕ
manim sim phau hek kap tem adubudi matam sigi mau hairedana manim ga matta nusiba nate aisu nahando asi bang masatlui manim sidi kaina masada sanali kon ngasida ba ta tawde sanadagi liktagi loina si mamai mamit ka tu na kiri ba mok toiba mayum da mi siraga kiba gi wakhal ga sangbra khangde ho moi mau hum do athoi hen tanari oirini as manimbu ki lana thorong gi matang da mariyam kana tongnai haida kari gi marai tongnari ba moi de ho sel puthok laga lana thoram tawba gi matang dani dana nungai dawri moi gi lana thoram do tawbu tawdabra khangponti moi maset nang taw ga dabani dana amana amada insinnabada lana thoram ga tokpa soidrabani is kari ne ge dudia mama gi lana thoram phauba he sel puthok laga tawning daba loire he asi haina ketuki amadi tombino laibi gi potham aduda phamduna kwa matap amamam sasinduna kanagi khulle kai adugi imung pumbagi miwangang naram asumna matam dia sumasum hauki nomagi numitni ketuki kaithelda mana masing lei inia gi hangam sibu mapun sida kayano lupa marini ik asuk pikpa mapun sida lupa marini ba ani laurage lupa taruk lauro hoi lauro masai digi pot kap da sitri khulang kha phau kautri se nangi khau tu da hapiraklage khulang kha oibagi aina hongna pirabani ko aisu inena ungdana phambaduna nungaitraaduna leibirebani asi aina ketuki magi haunabi masak khangnadaba hal nupireduda asumna miwangang hek thaujili aikhoi gumba kharana ini hoi gumba hanu hanadagi posai leibibagi wani nupa naha singdi putlwanbi mau naha dagi ngaktani leinaribasi tu uredana inegi nakanda phamliba mau naha se mamai mamitsi harai kai silaga pot yolibase asigi khukela ke sinadi dom nupa naha khai mangonda loina pot leiba tabani masi pot yonbise iranga mai tau sumna pot yonde nangna harise aigi nakanda phamli bisiro hoi mani hainari nupa masu magi pot phamda pot leiba sangkhre tu asibu ini hoina khra ngango yadro pot yonbada mitna ba thabak tawga noidana hai bema asi aigi isanupi na pot yonbada kari irang tawradana nangna adumna harino ha kituki latla tawna ha inegi isanupi ne ba phagi tawbani ne aina phagi tawbani yam phai sumaina naha oina sel tani khanglibase ado sel sida leijai asi haina ketuki sel piramduna prabab satkirami masi nupi se kaya tami wangang ba pamlibuna yengune sumna pot thonjari bi ai isanupi irang tawi mamai mamit kesilaga nupa phai kaidana arembada tanaraga napuni se somda ketuki na chopi masana pi oiraga leirami ai suba miwa khan angning na tan hek gang thokri laibak na thirisu hal nupi duki masana pi hek oirami asumna sumlakpana ketuki nahanongma manu ukiba pemsaga lambi mapalda wari sanahauba nupa aduga pemsaga tungda mangda pemsa hoigi thongalda sangminakribadu ketuki ne hek urami imai pema kaya tani yengune masi pemsa haibi mose nupa si mayumda hekta pusili haiwani makhoi anigi marisia isam maridi oiroi mapuroi ba haire langphaida leiki isi lei ma haire kaithel thoklamgani imungi mi kana su leichingai pemsa haibisina nupa si mayumda pusili basinadi moi isi kainomni odokna ngakhreda ko masigi mause isi lei madi mamau nupi gi lisasia khangdabani na aigi maudani haidana thagatjani bani do mamau sina lona moi kana khangandana naronda nupa amaga aronba mari leinei sidi moidi khangjaba natem asi haina ketuki ngihak pemsa hoigi thongal mapa aduda leptuna yengi aduga mayumda prabrab halaklami hai imagi thoibiya isang napi yawba khausia tawsilu lause aine wabana sire ningolsu mamana koribadu taraduna kaino nairakliba sibuima o hawai bi hawai thara kobi lei hangam yungsak simangai kobi lei do oina thungsilu nabungdi thabak sakhrabra chatre chakti ngarangi ngaren du goina sakre phare dudi ima nadomsa laibigi potphamdagi kwa leiruge kaithel halakpada leirakki tawraga uhei daba thodok ama he urubadagi kawraga lai asiyaina ketuki laibigi potpham tamna laklam laibi bema kwa do dupa hungi da yoma hoise helaibiya aina nahan haiba maudo ngasidi mayamda nupa du pusilaga sangkhiba yawani se ha asyang baro hoi asyang bani imi magna uhorabani bema
ꯌꯥꯝ ꯇꯧ ꯉꯝꯗ꯭ꯔꯣ ꯑꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯃꯥꯁꯨ ꯈꯤꯇꯗ ꯍꯦꯟꯃꯟꯕ ꯅꯠꯇꯦ ꯌꯥꯝ ꯊꯤꯅ ꯍꯦꯟꯃꯟꯈ꯭ꯔꯦ ꯃꯥꯅ ꯇꯧꯔꯤꯗꯣ ꯃꯗꯨ ꯈꯨꯜ ꯂꯩꯀꯥꯏ ꯇꯥꯛꯂꯒ ꯋꯥꯔꯛꯍꯧꯕꯅ ꯐꯅꯤꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯇꯣꯞꯄ ꯃꯧꯁꯤꯡꯁꯦ ꯃꯥꯒꯤ ꯃꯇꯧꯗꯣ ꯑꯣꯏꯅ ꯇꯝꯅꯔꯛꯄ ꯇꯥꯔꯦ ꯑꯗꯨꯅ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯜꯂꯧꯁꯤ ꯑꯗꯨꯗꯤ ꯃꯤꯁꯛꯇꯣ ꯀꯅꯥꯅꯣ ꯍꯥꯏꯔꯣꯗꯅ ꯏꯆꯦꯅ ꯍꯥꯏꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯀꯅꯥꯅꯣꯁꯨ ꯈꯪꯗꯦ ꯑꯣ ꯄꯦꯝꯆꯥꯗꯣ ꯏꯆꯦ ꯂꯩꯃꯒꯤ ꯃꯃꯧ ꯅꯨꯄꯤ ꯄꯦꯝꯆꯥꯗꯣ ꯍꯥ ꯄꯦꯝꯆꯥ ꯍꯥꯏꯕ ꯄꯦꯝꯆꯥꯅꯕꯨ ꯑꯗꯨꯝꯅ ꯑꯩ ꯊꯥꯖꯕ ꯉꯝꯗꯦ ꯑꯗꯨꯝꯅ ꯇꯧꯒꯗꯕ ꯃꯤꯗꯥ ꯅꯠꯇꯦꯗ ꯄꯦꯝꯆꯥꯗꯤ ꯍꯩꯃ ꯁꯤꯗꯕꯨ ꯑꯩꯅ ꯑꯃꯨꯛ ꯑꯣꯏꯗꯕ ꯉꯥꯡꯈꯤꯗ꯭ꯔꯣ ꯄꯦꯝꯆꯥ ꯍꯥꯏꯕꯤꯗꯨꯅ ꯅꯨꯄꯥꯗꯨꯒ ꯎꯅꯕꯗ ꯑꯩꯅ ꯊꯦꯡꯅꯔꯤꯕꯁꯦ 3-4ꯔꯛ ꯁꯨꯔꯕꯅꯤ ꯃꯗꯨꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯅ ꯉꯁꯤꯅ ꯑꯃꯨꯛ ꯃꯌꯨꯝꯗ ꯄꯨꯁꯤꯜꯂꯒ ꯆꯪꯈ꯭ꯔꯤꯕꯗꯣ ꯏꯃꯤꯠ ꯃꯪꯅ ꯎꯍꯧꯔꯤꯕ ꯃꯇꯧ ꯃꯥꯟꯗꯕ ꯃꯤꯅ ꯈꯤꯠ ꯍꯦꯜꯂꯕꯅꯤ ꯁꯤꯒꯨꯝꯕ ꯃꯤꯅ ꯊꯥꯖꯗꯕ ꯊꯕꯛ ꯇꯧꯕꯁꯤ ꯀꯦꯇꯨꯀꯤꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡꯗꯨ ꯂꯥꯏꯕꯤꯒꯤ ꯄꯣꯠꯐꯝꯗ ꯄꯣꯠ ꯂꯩꯕ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯈꯔꯁꯨ ꯇꯥꯍꯧꯔꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯄꯦꯝꯆꯥ ꯍꯥꯏꯔꯤꯕ ꯀꯦꯇꯨꯀꯤ ꯍꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯧ ꯅꯍꯥꯗꯨ ꯃꯅꯦꯝ ꯂꯩꯃꯒ ꯂꯣꯏꯅꯅ ꯀꯦꯇꯨꯀꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯀꯦꯇꯨꯀꯤꯁꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯅꯨꯡꯁꯥ ꯌꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯂꯩꯃ ꯑꯃꯗꯤ ꯄꯦꯝꯆꯥ ꯃꯅꯤ ꯃꯃꯧꯅ ꯏꯊꯥ ꯊꯥꯖꯗꯅ ꯃꯣꯏꯗ ꯂꯥꯛꯄꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯅ ꯃꯗꯨꯝ ꯈꯟꯖꯩ ꯄꯦꯝꯆꯥ ꯈꯣꯟꯖꯦꯜ ꯑꯗꯨ ꯈꯔ ꯀꯜꯂꯞ ꯀꯦꯇꯨꯀꯤꯗ ꯁꯠ ꯑꯁꯨꯝꯅ ꯍꯦꯛꯇ ꯍꯥꯏꯔꯛꯂꯝꯃꯤ ꯏꯗꯣꯝꯆꯥꯅ ꯑꯩꯕꯨ ꯈꯨꯜ ꯂꯩꯀꯥꯏꯗ ꯌꯣꯜꯂꯤꯕꯁꯤ ꯁꯦꯜ ꯀꯌꯥ ꯐꯪꯕꯒꯤꯅꯣ ꯀꯩꯅꯣꯅꯦ ꯏꯕꯦꯝꯃ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯩ ꯀꯦꯇꯨꯀꯤꯌꯥ ꯈꯪꯁꯤꯟꯅꯗꯕ ꯁꯥꯒꯅꯨ ꯅꯪꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯑꯩꯒꯤ ꯏꯃꯧꯕꯨ ꯈꯨꯜ ꯂꯩꯀꯥꯏꯗ ꯂꯣꯟꯅ ꯅꯨꯄꯥ ꯀꯣꯏꯗꯅ ꯂꯥꯟꯅ ꯄꯥꯎꯊꯣꯛꯂꯤꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯤꯋꯥ ꯉꯥꯡꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯒꯤ ꯏꯃꯧꯗꯤ ꯅꯪꯅ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯆꯣꯞꯍꯜꯂꯦꯗꯅ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯏꯆꯦꯕꯦꯝꯃꯒꯤ ꯅꯃꯧ ꯅꯨꯄꯤꯁꯦ ꯂꯣꯟꯅ ꯅꯨꯄꯥ ꯑꯃꯒ ꯇꯣꯏꯅ ꯑꯗꯨꯝ ꯎꯅꯕꯅꯤ ꯉꯁꯥꯏꯗꯁꯨ ꯅꯨꯄꯥꯗꯣ ꯅꯃꯧ ꯅꯨꯄꯤꯁꯤꯅ ꯌꯨꯝꯗꯒ ꯄꯨꯁꯤꯜꯂꯒ ꯆꯪꯈ꯭ꯔꯤꯕꯅꯤ ꯏꯆꯦꯗꯤ ꯑꯌꯨꯛ ꯉꯟꯅ ꯀꯩꯊꯦꯜ ꯊꯣꯛꯂꯒ ꯅꯨꯃꯤꯠ ꯇꯥꯔꯒ ꯍꯜꯂꯛꯄꯅꯤꯅ ꯈꯪꯂꯝꯃꯣꯏ ꯑꯣ ꯑꯩꯅ ꯎꯅꯔꯤꯕ ꯅꯨꯄꯥꯗꯣ ꯑꯩꯒ ꯂꯣꯟꯅ ꯃꯔꯤ ꯂꯩꯅꯕ ꯅꯨꯄꯥꯅꯤ ꯍꯥꯏꯗꯤ ꯏꯗꯣꯝꯆꯥꯗ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯃꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤꯗ꯭ꯔꯣ ꯅꯪꯅ ꯆꯠꯂꯤꯕ ꯂꯤꯆꯠꯇꯨꯅ ꯑꯗꯨꯝ ꯏꯈꯪꯅ ꯈꯪꯅꯔꯕꯅꯤ ꯀꯩꯅꯣ ꯅꯪꯕꯨ ꯅꯨꯄꯥꯗꯨꯒ ꯎꯅꯗꯦ ꯋꯥꯔꯤ ꯁꯥꯗꯦ ꯍꯥꯏꯒꯦꯔꯣ ꯅꯨꯄꯥꯗꯣ ꯅꯪꯅ ꯂꯣꯟꯅ ꯅꯌꯨꯝꯗ ꯄꯨꯁꯤꯟꯗꯦ ꯍꯥꯏꯒꯦꯔꯣ ꯍꯥꯏꯔꯣꯏ ꯑꯩ ꯅꯨꯄꯥꯗꯨꯒ ꯎꯅꯗꯦꯁꯨ ꯍꯥꯏꯔꯣꯏ ꯋꯥꯔꯤ ꯁꯥꯟꯅꯗꯦꯁꯨ ꯍꯥꯏꯔꯣꯏ ꯅꯨꯄꯥꯗꯣ ꯑꯩꯅ ꯌꯨꯝꯗ ꯄꯨꯁꯤꯟꯗꯦꯁꯨ ꯍꯥꯏꯔꯣই ꯃꯆꯤ ꯑꯩꯅ ꯏꯄ꯭ꯋꯥ ꯅꯨꯄꯥꯒ ꯎꯅꯕ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯌꯨꯝꯗ ꯄꯨꯁꯤꯟꯕ ꯀꯅꯥꯅ ꯊꯤꯡꯗꯣꯏꯕ ꯍꯥ ꯅꯨꯄꯥ ꯏꯕ ꯂꯩꯃꯅ ꯍꯣꯏ ꯏꯕꯦꯝꯃ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯅ ꯎꯅꯔꯤꯕ ꯋꯥꯔꯤ ꯁꯥꯔꯤꯕ ꯌꯨꯝꯗ ꯄꯨꯁꯤꯜꯂꯤꯕ ꯅꯨꯄꯥꯗꯣ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯧꯄꯥ ꯅꯨꯄꯥꯅꯤꯅꯦ ꯃꯃꯥ ꯅꯥꯕꯒꯤ ꯃꯁꯤꯒꯤ ꯃꯅꯥꯛꯇ ꯁꯦꯜ ꯍꯥꯡꯗꯣꯛ ꯍꯥꯡꯖꯤꯟ ꯋꯥ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯂꯥꯛꯆꯕꯅꯤ ꯃꯁꯤꯗ ꯅꯪꯅ ꯃꯊꯣꯡ ꯃꯔꯝ ꯍꯦꯛ ꯈꯪꯗꯅ ꯑꯩꯒꯤ ꯃꯧꯕ ꯍꯦꯛꯇ ꯈꯨꯜ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯅꯨꯄꯥ ꯀꯣꯏꯗꯅ ꯁꯟꯗꯣꯛꯄꯁꯤꯕꯨ ꯍꯧꯅꯕ꯭ꯔꯣ ꯀꯦꯇꯨꯀꯤ ꯃꯥꯅ ꯈꯜꯂꯨꯔꯤꯕꯗꯨꯒꯤ ꯇꯥꯌꯣꯟꯅꯕꯗ ꯄꯦꯝꯆꯥꯒꯤ ꯃꯧꯄꯥ ꯅꯨꯄꯥ ꯑꯣꯏꯔꯝꯕꯗꯨꯗ ꯅꯣꯛꯁꯤꯟꯅꯗꯨꯅ ꯍꯩꯃ ꯑꯩꯗꯤ ꯈꯪꯗꯗꯅ ꯇꯧꯕꯅꯤ ꯈꯪꯗꯕ ꯑꯩꯁꯤꯗꯤ ꯈꯪꯗꯕꯅꯤ ꯏꯆꯦ ꯁꯥꯎꯕ ꯌꯥꯗꯦ ꯕꯦꯝꯃ ꯄꯦꯝꯆꯥ ꯅꯪꯁꯨ ꯁꯥꯎꯔꯅꯨ ꯅꯗꯣꯝꯆꯥꯅ ꯈꯪꯂꯨꯗꯕꯅꯤ ꯅꯗꯣꯝꯆꯥ ꯂꯥꯟꯈ꯭ꯔꯦ ꯅꯪ ꯁꯥꯎꯅꯨꯀꯣ ꯀꯔꯤ ꯅꯪꯅ ꯁꯥꯎꯔꯅꯨ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯕ꯭ꯔꯥ ꯅꯪꯅ ꯑꯩꯒꯤ ꯏꯖꯠꯄꯨ ꯈꯨꯜ ꯂꯩꯀꯥꯏꯗ ꯌꯣꯜꯂꯒ ꯅꯪꯅ ꯍꯦꯛꯇ ꯅꯣꯛꯁꯤꯟꯅꯔꯒ ꯁꯥꯎꯒꯅꯨ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯒꯗ꯭ꯔꯕ ꯉꯁꯤꯗꯤ ꯅꯪ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕ ꯅꯆꯤꯟꯗꯣ ꯊꯨꯒꯥꯏꯅꯤ ꯄꯦꯝꯆꯥ ꯑꯩꯁꯦ ꯐꯔꯗꯤ ꯌꯥꯝ ꯐꯕꯅꯤ ꯑꯗꯨꯕꯨꯅꯦ ꯃꯤꯅ ꯂꯥꯛꯆꯔꯛꯂꯕꯗꯤ ꯂꯦꯝꯅ ꯊꯥꯗꯕ ꯃꯤꯅꯤ ꯑꯁꯤ ꯍꯥꯏꯅ ꯄꯦꯝꯆꯥ ꯍꯦꯛꯇ ꯀꯦꯇꯨꯀꯤꯗ ꯆꯣꯡꯁꯤꯟꯗꯨꯅ ꯀꯦꯇꯨꯀꯤꯕꯨ ꯐꯨꯔꯝꯃꯤ ꯀꯦꯇꯨꯀꯤ ꯑꯍꯜ ꯃꯇꯝꯒ ꯑꯣꯏꯕꯅ ꯃꯈꯨꯠ ꯍꯟꯕꯁꯨ ꯉꯝꯗ ꯑꯌꯣ ꯁꯤꯔꯦ ꯏꯆꯦ ꯅꯃꯧ ꯅꯨꯄꯤꯁꯤ ꯑꯃꯨꯛꯇ ꯈꯥꯝꯃꯣ ꯑꯩ ꯃꯥꯅ ꯐꯨꯕꯗ ꯏꯁꯥꯁꯤ ꯄꯣꯞꯄꯤ ꯑꯃꯨꯛꯇ ꯈꯥꯝꯃꯣ ꯑꯗꯨꯅ ꯀꯦꯇꯨꯀꯤ ꯏꯕꯦꯝꯃ ꯅꯆꯤꯟ ꯌꯥꯎꯔꯕꯗꯤ ꯆꯩ ꯆꯥꯖꯕ ꯇꯥꯕꯅꯤ ꯈꯥꯡꯉꯣ ꯅꯪꯅ ꯇꯧꯕꯅ ꯅꯪꯅ ꯐꯪꯕꯅꯤ ꯑꯁꯤ ꯍꯥꯏꯅ ꯂꯩꯃ ꯃꯃꯧꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯩꯃꯧ ꯌꯥꯔꯦ ꯈꯔ ꯐꯨꯔꯕꯗꯤ ꯌꯥꯔꯦ ꯇꯣꯛꯂꯣ ꯅꯪ ꯏꯃꯥꯅ ꯐꯨꯔꯨꯔꯅꯨ ꯇꯣꯛꯑꯣ ꯍꯥꯏꯕꯒꯤ ꯈꯖꯤꯛꯇꯪ ꯐꯨꯕꯤꯔꯕꯅꯤ ꯑꯗꯨꯒ ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯅꯪ ꯉꯁꯤ ꯄꯦꯝꯆꯥ ꯀꯅꯥꯅꯣ ꯈꯪꯒꯗꯕꯅꯤ ꯀꯦꯇꯨꯀꯤ ꯃꯗꯣ ꯃꯁꯨꯝꯅ ꯃꯨꯔꯨꯝ ꯁꯣꯟꯖꯩ ꯑꯁꯨꯛ ꯊꯤꯅ ꯐꯨꯔꯕꯁꯤꯕꯨ ꯈꯖꯤꯛꯇꯪ ꯐꯨꯕꯤꯔꯕꯅꯤ ꯀꯥꯏꯅ ꯂꯩꯃꯒꯤ ꯃꯃꯧꯅꯤ ꯈꯣꯝꯕꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯈꯪꯗꯅ ꯂꯩꯔꯕꯁꯤꯗꯕꯨ ꯄꯦꯝꯆꯥ ꯀꯅꯥꯅꯣ ꯈꯪꯒꯗꯕꯅꯤ ꯀꯥꯏꯅ ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯄꯦꯝꯆꯥ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯜꯂ ꯆꯤꯟꯊꯤꯕꯤ ꯅꯪ ꯅꯩꯕꯨ ꯈꯨꯜ ꯂꯩꯀꯥꯏꯗ ꯅꯨꯄꯥ ꯀꯣꯏ ꯍꯥꯏꯅ ꯂꯥꯟꯅ ꯄꯥꯎꯊꯣꯛꯂꯕꯅꯤꯅ ꯅꯪꯁꯨ ꯈꯨꯜ ꯂꯩꯀꯥꯏ ꯈꯪꯅ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯃꯥꯡꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯖꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯍꯥꯏꯗ꯭ꯔꯕ ꯅꯪ ꯑꯩꯅ ꯉꯁꯤ ꯐꯨꯔꯤꯁꯤꯗꯒꯤ ꯍꯦꯟꯅ ꯐꯨꯒꯗꯕꯅꯤ ꯌꯦꯡꯉꯣ ꯀꯦꯇꯨꯀꯤꯌꯥ ꯏꯃꯧ ꯅꯨꯄꯤꯅ ꯍꯥꯏꯔꯤꯁꯤ ꯇꯥꯔꯦꯗꯅ ꯍꯥ ꯑꯩꯈꯣꯏ ꯍꯧꯖꯤꯛꯃꯛ ꯈꯨꯜꯒꯤ ꯈꯨꯂꯥꯛꯄ ꯇꯥꯛꯎꯅꯤ ꯏꯃꯧ ꯅꯨꯄꯤꯒꯤ ꯃꯤꯡꯆꯠ ꯊꯤꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏ ꯈꯪꯅ ꯑꯩꯒꯤ ꯏꯃꯧꯗ ꯅꯪ ꯂꯥꯜꯂꯦ ꯍꯥꯏꯖꯒꯗꯕꯅꯤ
ꯑꯩꯒꯤ ꯃꯧꯅ ꯐꯨꯏ ꯍꯥꯏꯅ ꯅꯪ ꯋꯥꯔꯧꯒꯅꯨ ꯃꯁꯤꯗꯤ ꯃꯔꯥ ꯂꯩꯕ ꯃꯤ ꯋꯥꯔꯛꯄꯅꯤ ꯍꯩ ꯃꯧ ꯂꯥꯎ ꯏꯅꯤ ꯃꯧ ꯆꯠꯂꯒ ꯈꯨꯂꯥꯛꯄꯗ ꯋꯥꯀꯠꯂꯨꯁꯤ ꯃꯥꯒꯨꯝꯕꯤ ꯆꯤꯟꯊꯤꯕꯤ ꯑꯃꯅ ꯑꯩꯒꯤ ꯃꯧꯒꯤ ꯃꯤꯡꯆꯠ ꯊꯦꯟꯕ ꯌꯥꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯂꯩꯃ ꯑꯃꯗꯤ ꯄꯦꯝꯆꯥ ꯃꯅꯤ ꯃꯃꯧꯗꯨ ꯆꯠꯈꯤꯔꯝꯃꯤ ꯃꯈꯣꯏꯅ ꯆꯠꯈ꯭ꯔꯕꯗ ꯀꯦꯇꯨꯀꯤꯅ ꯃꯁꯤ ꯄꯦꯝꯆꯥ ꯍꯥꯏꯕꯤꯁꯦ ꯄꯨꯔꯥ ꯍꯤꯡꯆꯥꯕꯤꯅꯤꯀꯣ ꯃꯁꯤ ꯄꯨꯔꯥ ꯍꯤꯡꯆꯥꯕꯤꯅꯤ ꯀꯌꯥ ꯊꯛꯈ ꯈꯪꯗ꯭ꯔꯤꯕ ꯅꯨꯄꯤꯅꯣꯕ ꯃꯃꯥꯒꯨꯝꯕꯤ ꯑꯩꯕꯨ ꯃꯥꯅ ꯍꯦꯛꯇ ꯐꯨꯏ ꯍꯥꯏꯕꯅꯤꯗ ꯑꯁ ꯌꯥꯗ꯭ꯔꯦꯍꯦ ꯍꯛꯆꯥꯡꯁꯦ ꯑꯁꯤ ꯍꯥꯏꯅ ꯀꯦꯇꯨꯀꯤ ꯉꯝꯗ ꯏꯃꯨꯡꯗ ꯆꯪꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯈꯨꯗꯤ ꯊꯤꯖꯤꯟꯗꯨꯅ ꯁꯨꯔꯦꯗꯨꯗ ꯎꯞꯅ ꯇꯥꯏ ꯎꯍꯣꯏ ꯃꯁꯤꯔꯦꯍꯦ ꯏꯁꯥ ꯐꯥꯎꯕ ꯂꯦꯡꯕ ꯉꯝꯗ꯭ꯔꯀꯥꯟꯁꯤꯗ ꯑꯃꯨꯛ ꯇꯨꯁꯤꯜꯂꯦꯕ ꯑꯗꯨꯗꯤ ꯌꯥꯝ ꯇꯨꯁꯤꯟꯅꯤꯡꯂꯗꯤ ꯇꯨꯁꯤꯜꯂꯣ ꯁꯨꯔꯤ ꯃꯈꯥꯁꯤꯗ ꯑꯣꯏꯅ ꯇꯨꯝꯊꯣꯛꯀꯦ ꯑꯁꯨꯛ ꯉꯝꯗ꯭ꯔꯕꯁꯤꯕꯨ ꯀꯩꯗꯧꯖꯔꯨꯅꯦꯒꯦ ꯏꯆꯥꯅꯨꯄꯤ ꯍꯩꯅꯨꯗꯨꯃꯁꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯤꯕꯅꯣ ꯈꯪꯗꯦ ꯃꯥ ꯂꯩꯔꯝꯂꯕꯗꯤ ꯈꯔꯇꯁꯨ ꯑꯩꯁꯤ ꯎꯀꯟ ꯑꯣꯏꯖꯒꯗꯕꯅꯤ ꯌꯨꯝꯂꯣꯟꯅꯕ ꯃꯤꯁꯤꯡꯁꯨ ꯑꯣꯟꯊꯣꯛꯅ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ ꯑꯩꯕꯨ ꯃꯥꯒꯤ ꯄꯦꯝꯆꯥ ꯍꯥꯏꯕꯤꯗꯨꯅ ꯐꯨꯕꯗꯣ ꯃꯣꯏꯁꯨ ꯈꯪꯂꯝꯒꯅꯤꯕ ꯈꯥꯝꯗꯣꯛꯄ ꯆꯪꯂꯛꯀꯦ ꯀꯥꯏꯅ ꯈꯟꯗꯦ ꯌꯥꯔꯣꯏꯌꯦ ꯌꯨꯝꯂꯣꯟꯅꯕ ꯐꯠꯇꯤꯌꯦ ꯌꯨꯝꯂꯣꯟꯅꯕ ꯃꯤ ꯌꯥꯝ ꯐꯠꯇꯦ ꯑꯣ ꯄꯦꯜꯂꯣ ꯅꯣꯏꯅꯦ ꯑꯩꯕꯨ ꯃꯤꯅ ꯐꯨꯔꯝꯂꯒ ꯄꯦꯜꯂꯣ ꯃꯤ ꯐꯠꯇ ꯁꯥ ꯇꯥꯟꯖꯥꯗꯨꯗ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯅꯤꯡꯉꯣꯜ ꯑꯗꯨ ꯆꯪꯂꯛꯂꯝꯃꯤ ꯃꯃꯥꯅ ꯁꯨꯔꯤ ꯃꯈꯥꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯀꯩꯅꯣ ꯏꯃꯥ ꯈꯣꯡꯅꯦꯠ ꯐꯤꯗꯥ ꯁꯦꯒꯥꯏꯕ ꯃꯥꯟꯈꯩ ꯁꯨꯔꯤ ꯃꯈꯥꯁꯤꯗ ꯇꯥꯗꯅ ꯂꯩꯔꯝꯂꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣ ꯐꯩ ꯈꯪꯗꯦ ꯐꯠꯇꯦ ꯈꯪꯗꯦ ꯁꯨꯔꯤ ꯃꯈꯥꯁꯤꯗ ꯅꯪ ꯁꯤꯔꯤꯕꯀꯣ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯅꯃꯤꯠꯀꯥꯗꯨꯅ ꯀꯅꯥꯅ ꯀꯤꯟꯅ ꯊꯤꯜꯂꯝꯃꯒꯦ ꯑꯁꯪꯕ ꯀꯥꯔꯤꯕꯗꯨꯕꯣ ꯀꯩꯅꯣ ꯅꯆꯤꯟꯒꯥꯗꯨꯅ ꯈꯨꯡꯃꯨꯛ ꯇꯨꯝꯂꯤꯕꯗꯨꯅ ꯀꯗꯥꯏ ꯌꯩꯁꯤꯜꯂꯨꯔꯒꯦꯕ ꯍꯥꯏ ꯑꯗꯨꯋꯥꯏꯗ ꯆꯕꯦꯡ ꯉꯥꯡꯂꯒ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩ ꯍꯥꯟꯅ ꯏꯃꯨꯡꯗ ꯑꯃꯨꯛꯇ ꯄꯨꯁꯤꯜꯂꯨ ꯂꯥꯎ ꯑꯩꯅꯦ ꯁꯤꯗꯧꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯤꯠꯁꯤꯗꯁꯨ ꯀꯨ ꯄꯔꯦꯡ ꯎꯔꯦ ꯅꯤꯡꯉꯣꯜꯅ ꯃꯃꯥꯕꯨ ꯁꯧꯕꯤꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤ ꯀꯦꯇꯨꯀꯤꯅ ꯍꯥꯏꯕꯗꯒꯤ ꯈꯪꯂꯦ ꯄꯦꯝꯆꯥꯅ ꯃꯃꯥꯕꯨ ꯐꯨꯔꯝꯕꯅꯤ ꯍꯥꯏꯕ ꯀꯂꯛꯏ ꯄꯦꯜꯂꯤ ꯑꯗꯨꯅ ꯃꯇꯤꯛ ꯆꯥꯏ ꯉꯥꯡꯈꯣꯗꯅ ꯃꯤꯋꯥꯗꯣ ꯐꯔꯝꯅꯅꯤ ꯍꯧꯖꯤꯛꯇꯤ ꯅꯃꯥꯏ ꯅꯃꯤꯠꯀꯥꯁꯦ ꯂꯣꯏꯔꯦ ꯈꯣꯡꯉꯥꯃꯨꯟ ꯑꯀꯨꯞꯄ ꯃꯥꯜꯂꯦꯕꯁꯤ ꯍꯥꯏ ꯇꯥꯅꯤꯡꯗꯦ ꯏꯁꯥꯅꯤ ꯏꯁꯥ ꯉꯝꯗꯕꯅꯦ ꯌꯥꯝ ꯉꯥꯡꯒꯅꯨ ꯇꯨꯃꯤꯟ ꯂꯩꯌꯨ ꯇꯥꯅꯤꯡꯉꯣꯏꯌꯦ ꯏꯃꯥꯗꯤ ꯇꯥꯅꯤꯡꯉꯣꯏꯕ ꯅꯆꯥ ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯁꯛꯄꯗ ꯇꯥꯅꯤꯡꯗꯕꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯉꯥꯛꯇꯅꯤ ꯑꯁꯤ ꯍꯥꯏꯅ ꯅꯤꯡꯉꯣꯜ ꯃꯃꯥꯒꯤ ꯑꯁꯣꯛꯄꯗꯨ ꯇꯞꯅ ꯍꯤꯒꯥꯏ ꯌꯩꯕꯤꯔꯤ ꯅꯤꯡꯉꯣꯜ ꯃꯁꯤꯅ ꯀꯂꯛ ꯄꯦꯜꯂꯤ ꯍꯥꯏꯅ ꯃꯃꯥꯗ ꯍꯥꯏꯖꯔꯕꯁꯨ ꯃꯃꯥꯕꯨ ꯑꯁꯨꯝꯅ ꯃꯤꯅ ꯐꯨꯕꯤꯔꯝꯕꯁꯤ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯥꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯀꯔꯤꯗꯤ ꯇꯧꯒꯅꯤ ꯃꯃꯥꯅ ꯂꯥꯜꯂꯨꯔꯕꯅꯤꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯅꯤꯡꯉꯣꯜ ꯃꯃꯥꯕꯨ ꯆꯥꯛ ꯏꯟꯕꯤꯔꯤ ꯇꯥꯟꯖꯥꯗꯨꯗ ꯂꯣꯌꯥꯁꯨ ꯃꯃꯥ ꯑꯃꯗꯤ ꯃꯆꯜ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯍꯌꯦꯡ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇ ꯈꯨꯜ ꯇꯤꯟꯅꯟ ꯑꯗꯩ ꯃꯥꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯇꯩꯃ ꯄꯦꯝꯆꯥꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯃꯤꯌꯥꯝ ꯈꯪꯅ ꯍꯥꯏꯖꯒꯗꯕꯅꯤ ꯍꯥꯏꯅ ꯈꯨꯜꯂꯥꯛꯄꯅ ꯍꯥꯏꯔꯛꯏ ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯗ꯭ꯔꯀꯥꯟꯁꯤꯗ ꯑꯩꯕꯨ ꯍꯌꯦꯡ ꯑꯃꯨꯛ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯇꯥꯅ ꯆꯠꯈꯤꯗ꯭ꯔꯣ ꯍꯥꯏꯔꯤꯁꯤꯕꯨ ꯏꯕꯨꯡꯉꯣ ꯌꯥꯔꯗꯤ ꯄꯦꯝꯆꯥ ꯍꯣꯏ ꯈꯨꯜꯂꯥꯛꯄ ꯍꯣꯏ ꯈꯨꯟꯖꯥꯁꯤꯡꯗꯣ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯂꯥꯛꯑꯣ ꯍꯥꯏꯌꯨꯗꯅ ꯃꯤꯅ ꯅꯨꯡꯁꯤꯔꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯨꯔꯒ ꯍꯔꯥꯎ ꯂꯥꯛꯄꯤꯔꯅꯤꯕ ꯍꯥꯏ ꯏꯁꯥꯁꯦ ꯄꯦꯝꯆꯥꯅ ꯄꯨꯔꯝꯕꯒꯤ ꯄꯨꯝꯇꯦꯛꯇ ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯗ꯭ꯔꯦꯅ ꯍꯥꯏꯕꯅꯤ ꯍꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯃꯥꯅ ꯃꯤꯒꯤ ꯃꯤꯋꯥ ꯉꯥꯡꯂꯨꯕꯒꯤ ꯃꯤꯅ ꯐꯨꯔꯝꯗꯅ ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯗ꯭ꯔꯕꯅꯤ나 ꯁꯅꯥꯒꯤ ꯗꯣꯂꯥꯏ ꯑꯣꯏꯅ ꯁꯥꯕꯤꯔꯒꯦ ꯑꯗꯨ ꯇꯣꯡꯂꯒ ꯏꯅꯝꯃ ꯄꯦꯝꯆꯥꯗ ꯂꯥꯜꯂꯦ ꯍꯥꯏꯕ ꯆꯠꯅꯕ ꯍꯩ ꯊꯤꯉꯥꯡꯖꯪ ꯇꯥꯅꯤꯡꯗꯦꯀꯣ ꯅꯪ ꯑꯩꯅ ꯁꯤꯒꯨꯝꯕꯁꯤ ꯊꯣꯛꯇꯅꯕ ꯍꯥꯏꯅ ꯀꯌꯥꯔꯛ ꯍꯟꯅ ꯏꯃꯥꯗ ꯃꯤꯒꯤ ꯃꯤꯋꯥ ꯉꯥꯡꯅꯒꯅꯨꯅ ꯍꯥꯏꯕꯤꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯐꯔꯦꯗꯅ ꯈꯨꯜꯂꯥꯛꯄ ꯌꯧꯔꯦ ꯐꯖꯔꯦꯕ ꯏꯃꯨꯡꯁꯤꯒꯤ ꯏꯖꯠ ꯏꯃꯥ ꯅꯪ ꯐꯅꯁꯨ ꯑꯍꯜ ꯑꯣꯏꯔꯦ ꯂꯦꯝꯅ ꯂꯩꯊꯣꯛꯄ ꯌꯥꯔꯕꯅꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯦ ꯅꯆꯥ ꯏꯃꯥꯗ ꯋꯥꯔꯧ ꯏꯃꯥꯅ ꯃꯤꯋꯥ ꯉꯥꯡꯕ ꯄꯥꯝꯂꯕꯅ ꯉꯁꯤꯗꯤ ꯅꯆꯥ ꯑꯩꯈꯣꯏꯁꯨ ꯌꯥꯎꯅ ꯃꯤꯒꯤ ꯃꯃꯥꯡꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯉꯦ ꯏꯃꯥ ꯅꯪ ꯋꯥꯈꯜ ꯇꯥꯔꯣ ꯀꯩꯗꯧꯔꯒꯦ ꯅꯆꯥ ꯑꯩꯈꯣꯏꯒꯤꯁꯨ ꯈꯤꯇ ꯈꯟꯕꯤꯌꯨ ꯍꯥꯏꯔꯨꯔꯅꯨ ꯇꯥꯆꯧ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗ ꯏꯃꯥꯅ ꯇꯥꯒꯗꯕ ꯂꯩꯇꯦ ꯃꯤꯅ ꯑꯩꯈꯣꯏꯕꯨꯁꯨ ꯃꯤꯋꯥ ꯉꯥꯡꯕꯤ ꯀꯦꯇꯨꯀꯤꯒꯤ ꯃꯆꯥꯅꯕꯨ ꯀꯌꯥꯝ ꯐꯗꯧꯔꯤꯒꯦ ꯍꯥꯏꯅ ꯉꯥꯡꯅꯔꯤꯕꯁꯦ ꯏꯃꯥꯗꯤ ꯀꯩꯁꯨꯝꯇ ꯈꯟꯗꯕꯅꯤ ꯏꯃꯥꯒꯤ ꯑꯄꯥꯝꯕ ꯇꯧꯍꯜꯂꯨ ꯑꯩꯈꯣꯏꯅ ꯐꯅ ꯄꯥꯝꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏꯅ ꯇꯧꯒꯅꯨ ꯍꯥꯏꯅ ꯊꯤꯡꯂꯕꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯋꯥ ꯏꯃꯥꯅ ꯇꯥꯕꯤꯒꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯋꯥ ꯃꯥꯡꯂꯒ ꯇꯣꯛꯅꯕꯅꯤ ꯑꯗꯨꯅ ꯏꯃꯥꯒꯤ ꯑꯄꯥꯝꯕ ꯑꯗꯨꯝ ꯇꯧꯍꯜꯂꯨ ꯑꯁꯤ ꯍꯥꯏꯅ ꯅꯤꯡꯉꯣꯜ ꯃꯃꯥꯗꯗꯤ ꯁꯥꯎꯅꯤꯡ ꯃꯃꯥꯒꯤ ꯑꯁꯣꯛꯄꯗꯨ ꯎꯔꯒ ꯃꯃꯥꯗ ꯋꯥ ꯀꯟꯅꯗꯤ ꯍꯦꯛ ꯉꯥꯡꯕꯁꯨ ꯉꯝꯗ ꯀꯞꯊꯣꯔꯛꯂꯝꯃꯤ ꯃꯤꯅ ꯏꯃꯥꯗ ꯐꯨꯔꯝꯂꯕꯁꯨ ꯆꯩꯅꯥꯗꯤ ꯅꯆꯥ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯐꯪꯉꯤꯅꯤ ꯃꯤꯅ ꯁꯨꯃꯥꯏꯅ ꯏꯃꯥꯕꯨ ꯐꯨꯔꯝꯂꯒ ꯀꯔꯝꯕ ꯃꯆꯥꯅ ꯌꯦꯡꯕ ꯉꯝꯗꯣꯏꯅꯣ ꯄꯨꯝꯅꯃꯛ ꯏꯃꯥꯅ ꯂꯥꯜꯂꯨꯕꯒꯤꯅꯤ ꯈꯜꯂꯒ ꯇꯨꯃꯤꯟꯅ ꯂꯩꯕꯒꯤ ꯋꯥꯅꯤ ꯑꯁꯤ ꯍꯥꯏꯅ ꯅꯤꯡꯉꯣꯜ ꯁꯤꯟꯊꯔꯛꯂꯤꯕ ꯃꯄꯤꯗꯨ ꯐꯠ ꯇꯩꯊꯣꯛꯏ ꯂꯣꯌꯥꯃꯥꯁꯨ ꯇꯨꯃꯤꯟ ꯎꯪꯗꯨꯅ ꯐꯝꯃꯤ ꯉꯁꯤꯗꯤ ꯀꯦꯇꯨꯀꯤ ꯃꯆꯥꯅꯤꯒꯤ ꯃꯇꯧ ꯎꯕꯗ ꯃꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯂꯝꯃꯤ ꯏꯃꯥꯒꯤ ꯊꯣꯏꯕꯤ
Karigi isana kaplibano? Ima lami, isi. Ima niya, isana pamdaba thabak amuk hana taurar tosi kaplan. Ima laliba. Ima niya, isani na pamdaba thabak amuk hana tauraroi. Asengmo tauraroi dra ima. Tauraroi. Ima amuk hana migi miwa ngangnararoi. Mathanggi numitta khul leikaigi mamangda Ketuki na Pimsabu lana paukthoklubadugidamak lale haina khunjasingi mamangda haijarami. Asumna miwa ngangba pamjabi Ketuki khuthiba nangbadagi masada leiramba migi miwa ngangnaba pambagi laina adu swaimangkiduna wakhal tabi yumgi ahal lama oiduna masasingbu naukonduna masasingda afaba pauktak piduna matik sabi mama ama oiraklami. Matam kharagi tungda loyasu nupi amaga luhomlami. Asumna Ketuki masa mamauga haraw nungay na pankirami.